very good evening. Epom media na mayam gidamak ta puthok chari ba Epom talks yengbiri ba singbo ahan ba makta da taram nokchari amadi thagat chari loine na ngasi su mayam gidamak ta yamna nungai ba haibidi akhoi gi family singda akhoi gi mayam na aware su oiraga neglect tawba kayama yaudaba nati amadi aware oi hodaba kayama su yaudaba nati haibidi samna haibda akhoi gi parenting dagi akhoi gi asoiba kaya lakiba amadi angang sing se koina brought up tawba matamda family culture dagi amadi family gi da akhoi gi inconvenience lakiba kaya dagi akhoi gi angang sing si kamaina koina sengat sagapa matamda kari thodang logani amadi angang sing si da kari ahongba lakpa kaya ma akhoi gi angang sing si da leitaba nati ado angang sing si masa masagi tongan ba masagi quality leijaba masa masagi uniqueness leiba mayam sidagi ahen ba kaya ma yaudaba nati aduna akoina cheksil hoba haibasina yamna akoigi achoba thodang ma oigadaba na maram oiraga ngasi si mayam gi damakta akoina topic si angang gi damakta akoina puzaraga angang singsi karamna akoina chawyok nawyok kani haibagi matang da koi khanana bagi damakta akoigi expert amang ngasi akoi guest oina mayam gi damakta lengsinduna akoigi sudar leijare akoigi guest si mayamna su adum yamna hojiksi yamna nauna mayam gi damakta seba tawba hogalagli ba dugumlaba yamna nushiraba ichal nupini Monaliz Chingangbam, child and adolescents psychologist. Ahan damakta da ichan Monaliz pu, welcome to the show. Thank you so much for having me today, Suraj. Aduga yengbiriba mayam puna makpusu ikokna na khuramjari. Thank you. Aduga khoi se yamna sumaru oi bani haina khanjaraga akhoi na ichal se khoi gi studio da kaujabani haibadi ichal na tawjarai ba khoi gi child and adolescent psychologist haise hojiki khoi society da yamna maru oi ba akhoi mayam sing se loimak akhoi gi isa gi chinnaba mayam sida akhoi gi mayam se loimak focus onaba ngaktani family khudi mak se hoji chindaba matabu leitre adubu haurak liba angang sing sida akhoi na soitharak pa kaya yaudaba natte akhoi gi chinbadagi parenting gi soibadagi adagi family gi culture dagi soidaba mai kayama akhoi soidana ba honaraga su soikiba kayama yawban maram oiraga ngasigi platform sida akhoi gi Epom talks ki platform sida mayamda khudong chabasi lauraga mayam si akhoi gi family singda kamaina akhoi si ahenba gyan ahenba knowledge ahenba akhoi gi informations kaya pina ba khudong chabdu lomina si hana ichalbu kaujabani aduga ngasi se akhoi gi topic siga sumari lainana akhoi gi Monaliz na child and adolescent psychologist Torokpasi kari wakhalundagino amadi child and adolescent psychologist ekoigi Manipur gi context se yengaga su ekoi society da kayamuk darka lebage habdo ahan makta da hawdo point thambise. Okay. Se aina sigi child and adolescent ki se aina sigi field se choose tawjari se kaigino haba kanda akhogi society sida hari nupi angang haiba se adum khara weaker section of the society adum hojikti oidare adubu khara makhai adum oiriba ado akhoi angang de lakseba children lakpa matam dadi angangi ngasagi voice khara adum suppress tawibagi type da tabidaba angang na bukaino haraga adum angang se adum namdhabagi mawong da adum laiba oina ujaba haidi thainaga hojika se hoi hojikna budi khara budi phare adui taraga su matam du dadi angang se adum namdhabagi type da uzagi ba hai tare aduna aina sigi angang ge se oina khanjabane ba aduga children haraga ngasagi typical children du khaktang nataba Developmental ki angang mayam amasu lairiba hojik haibadi mokhoi di express tok bangamde haidi sima chaninge o chaninge haraga su kasagi moina nganga bada ngasagi 2 words 3 words mangaire dumaina moida express phazana tok bangam daba khotaba simam su laiba aduna hena aina sigi interest laiba mane yamna su thagatli aduga si yamna su mathau mak tarabani haibase akoina khangadabani habasi masu thamjage habidi hojiksi ahongba lakpani na angang singsi da su hojiksi hanagi akoi matamda akoi thaina matamda di angang singsi adum pangna ingna tapna leibana anamba ngakta oirakpana maram oiraga khogi culture haigatara khogi chatnabi oina khoi society gi oina so angang singse adumak Monaliz su thambiriba namtharaga thamba haiba mogi exposures pi dabase sigi su asoiba kayama leitaba nati aduba hojikti yamna su chawkhalle khoi su Manipur su chawkhatte haiba yade Manipur su chawkhatpagi lamjel sida khoi su yangna chalibani aduga khoi horakliba angang sing su aduki matik yamna brilliant oiba yamna khogi haithoi singthoiba kayama yaudaba nati aduna ngasai gi
Monaliz na hariba family ki discussion makta orasu wari amta sana matamda angang se sungaw yahondabani ado hojikti angang sing sidagi su idea phajaba kaya ama thokona maram oiraga akhona sisu due consideration tohom thokpra haina thamjaningi natra ado angang sing se akhona ahan bada lakchaningi se angang sing se akhona parenting toba matam sida angang sing sida ahan bada akhona kaida hana focus toba mathau tai habisma ihana namta thambiyo angang se akhoi thaina gi ga hujik yeng se bako thaina di hujik pra akhoi mama sum akhoi gi childhood matam da chatlaga yeng se mama gi mit amada akhoi se dum ki boy kai boy dum tawidana ko ado hujik ki di amuk khar di khetnare ado thaina gi se ina phai amasung phatte haijabadi na chadaba ko aduda thaina khoina ngasai gi express tawba ngam gi daba si leiba ado aina parents sing haijaningi se angang se pra yam warm oina suloina bio plus moida boundaries khara aduga cc bokti yai habagi limit se thambiba kaigino har kanda akhoi parenting style da khoi dum khar leina haidi authoritative authoritarian permissive neglectful kaina ko aduda permissive ta pura yamna hekta warm oina loinaba adagidi moida restriction leitaba control leitaba boundary leitaba si myam sina angang sing se lambi se loinamak yare na haraga angang haibasidi loinamak tawningiba ngata loin taste tawningiba ngata ne adagi explore tawningba matam curiosity hengalakba matam si ngakta ba ado si hengalai matam sida mokhoida khara boundary khar pibiba phajana guidance to phajana pibiba ado amasung masagi parents singa child ga relationship se phajana laihaninge aina so haidi akhoigi aina baba si haragadi baba na sauradi even ai patient ai hobbies pog aina baba si haragadi sigi lines aina chatning haragadi sauradi kamai tawdoino haraga ngasagi pamda na dum chatkiba mayam ama sudum thengna jaiba ko aduna sigi relationships haidi nangna kai pami ba haina khandar birakanda tawbiba aduga yes tawsu tawbigadabani mukhoi ki apama su tawbigadabani aduga ngasagi akhoi gi boundary se si thambigadabani haidi next mane atimani habidi angang sing se boundary thamdragadi moida tawningbada tawba yaragadi moida su akiba khangba adagi asoiba haibasima loimak laktoirina akhone cheksindaba su yade akhoi gi imung amada leba matamda akhoi gi mama mapana macha nusidaba kana su leitabani boundary se yawdragadi nusibana su yomaga boundary se helanba su kayama yawdaba natte sigi matangda haibadi akhoi di asum haina balaidana angang sing angang na tawbu tawjasanu haiba ado khara amadi family khara da angang amana se samna harga example khoi gi mak ama thugaiba matamda angang lo chaiba ado khara amana amuk angang ni tawjasanu soigibni kasu kaide hane tawbasu yawi sidai sida angang sing sida su sugum bisida su adum moise initiate tawba horum godobu su mali ko ado sigi matangda akhoi parents na akhoi boundaries haina akhoi gi kanona di thambiri ko Monaliz na di seisa akhoi restrictions tawba prohibit kumba tawbadi yadabra moida dasura si se aina su ngasai panjaningam bane bako haidi hojikan parents sing se thaina gi oiro ko haidi cup ama hoji cup te example pirak ke cup se kara kanda angang na tawbu tawjasanu ne adagi angang na phure dana daga angang na phuba bu kaino kyam na dani phujasanu ne adugumba behavior si mayam sina nongma gi little by little ko haidi pura reinforcement do pireba aduduna kai doge ha kan magi behavior ma pura shape tawgra kan haingwai di yamna issue thokpa amadi dum oiba to si se mana haidi tawroi dabani nang smai tawrise phatte haina akhoina khara restriction na phajana pibiba no like phuba chaiba phuba haiba sidi amuka angasai gi hoi phuba haraga thaina akhoi furak tra kaina haina ni ko phuba se yari ngai di phubi daba koina kaigino har kanda phuda bida ngasai gi akhoina haidi punishment haraga positive negative kaina myam laigre ko aduga mana pamba pot ka se haidi nang shi tawraga di matung manang nang tv ang haloi bo haibo mana pamjaba sida koina haidi lauthokpiba type ta tawbigadabane bako aduga phuba se akoina sum yengjaluba matamda ma se behavior se prak kaukthokraba mangondagi mangraba behavior natte na haina haiba kagino hai kanda sige behavior suppress taraga thamjangi banina lakti lakhini ena leiba
ꯐꯨꯕꯁꯦ ꯑꯗꯣ ꯐꯨꯕꯁꯦ ꯈꯔ ꯑꯃꯁꯨ ꯍꯥꯏ ꯑꯉꯥꯡꯁꯤꯡꯁꯦ ꯂꯝ ꯍꯦꯜꯂꯀꯥꯟꯗ ꯐꯨꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯐꯨꯕꯁꯤꯗ ꯈꯨꯐꯨ ꯊꯤꯅ ꯐꯨꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯁꯤꯗꯤ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯟ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯈꯔ ꯃꯈꯩꯁꯨ ꯆꯠꯅꯩꯀꯣ ꯑꯉꯥꯡꯁꯦ ꯃꯅꯥ ꯂꯩꯕ ꯃꯊꯟꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯣ ꯑꯁꯣꯝꯗꯒꯤ ꯆꯥꯎꯈꯠꯂꯕ ꯂꯝꯗꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯌꯨ ꯑꯦꯁꯇꯀꯣ ꯃꯣꯏꯁꯦ ꯐꯨꯕꯁꯦ ꯆꯠꯅꯗꯦ ꯍꯥꯏ ꯑꯉꯥꯡꯁꯦ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯝꯃꯦ ꯍꯥꯏ ꯑꯗꯣ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯄꯅꯤꯁꯃꯦꯟ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯄꯥꯝꯕꯒꯤ ꯄꯅꯤꯁꯃꯦꯟꯗꯣ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀ ꯍꯥꯏꯔꯒ मासे पनिशमेंट फंगद्रगा मान असोयबसे तौरमगा मपांगी चौकी फमग हेक लेखिबा मंगोंददी यामना कंफर्टेबल ओय खतरपदो अदुदी हजिके इमानबसिना मासे साउमनगिदना माना कनो तवे हैबा मसिदी यूएस की चटनबगा यापोते मसिदी मैतै खुफु तौगेना मान पुसलगा थोंगलोजलगा फुई हैबा अंगांगसे फुर कांदा मासे फगी हायबा सुगुंबसिना कमाइना खोइना मरक मरक तौबा याब्रा नत्रगा कमाइना तौबा याबगे हायबदी मोनालिसनबदी हायरे फुबसिना कनो नत्ते अदुगा मासे सोइनबगे म होरखिनि हायरिदनाको सिगी मतांगसिदा अखोना फूबा नत्रगसु अखोना खितंग समना हायबगसि धमका तौबा किहनबगा हायदना सुगुंबसि मोइदा अंगांगसिना याम एफेक्ट तौब्रा फूबा हायरकांदा याम थिना फूबा थेंगनजैको याम थिना फूबदु नंबरम ओयरकांदा अंगांगदुददि हेना एग्रेसिव ओइबा हेंगलकपा अदगिदि रिबेलियस ओइखलकपा अदगिदि इवन इम्पल्सिव कुंबा ओइखलकपासु यामना अदुम थेंगनजैबको हाइदि अंगांग अमगा सिसु मानदबनिना पर्सनालिटी से खेतनबनिना हाइदि अंगांग अमदुददि ngसागी फूगिबदु फूबबु हायरगा लेथोकिबसु यावेबको अदुगा खरा अमदना अमुका मागी पर्सनालिटी दि याम पुरा सेंसिटिव ओइबा अंगांग खरसु दम लेबा फूबा मतमदा हेंग वाइबो बाबाना सि फूगिबदो हायरगा अमका काउदबदो अदुमाइना दुम लेबको फूबसे यारिङैदि फूबिदबा हाइदि दबका तौक तारगसु ngसागी तौनु नो काइना हायरगा थाइनगी अखोगी हिटलरगी खुयेंग हाइतारेको अदुमाइना मिन्ना येंगबदा दुम किहन हैबदो अदुमाइनासु खरा दुम तौबिबको अदुगा यारिङै हुजिकी अइनासु हाना पंजगिबदो पेरेंट्स का चाइल्ड की रिलेशनशिप्स अदुकी मति क्लोज होइबा क्लोज ओइ तारगदि अइसु नुसिबा मि अमना हायरकपा मतमददि अइसु एक खन्दैदनाको अदुगा नुसिदबा मि अमना हायरकपा मतमददि मा हाइजा साइसिबु का हायरका खरा अदुम तौइदनाको अदुमाइना फजना कंट्रोल तो तौद्रिङैदा रिलेशनशिप तो फजना तौबिबा अदगिदि नुंगती खुदिंगी अंगांगदुना स्कूल हलकपदा ओइरसु ngasi कमाइ तौइ स्कूलदा हना अदुम मागी चाइल्ड मागी रिलेशनशिप तो फजना बिल्ड ता होरगदि यागनिना होय हाइबदी मबानिगी समना हाय कांदा अखोगी कॉम्बिनेशन से अखोगी कनो सि लयो हाइबने नत्रा अदो यामनबुदी चुम्मी स्माइना हाय मतमदा अदो हौजिकांदी पेरेंट्सिंग से ममासु मपासु लोइमक थबक चिनबा ऑफिस काबा म्यामु ओइतारगदि मचादा करम्बा मोंगी मिडियन करम्बा मोंगी अटैचमेंट से लेहनबा मथौ ताय हाइबदुमा अदुपनसु थंबियो ओके आइगी पर्सनल एक्सपीरियंस ताइगी क्लाइंट अमा थेंगजैबको अदो मोगी पेरेंट्स कैसु यामना पुरा वर्किंग आतनेबा लोइन चिलेबा तौबतबु नोंमा मदि पुरा काइथोगा सैटरडे गसे केमता थेरापी केगा केमता लौदबिदा पाइथोगा सैटरडे संडे सिदा पुरा हाइदि मोय पेरेंट्स का कोई बचत पा खोटपा अदुगुंबा सोइ तौहनिंगेबा हाइदि लोइनमु चिल्ले हाइदुनसु ngसागी नोंमगी पुंग अमा बोक्ति काइथोकपिरगा कमाइ तौइ हाइदि पुंग अमा तंग काइथोकपिबदि कैसु याम कना कइनो तौदि इफेक्ट तौरय मागी बिजी शेड्यूल दो को हाइदि हुजिकी अंगांगदो अइना पर्सनली खंगजबनेबको अदो मासे मोय पेरेंट्स सिंग लोइन चिल्ले इवन ममा दो बोक्ता पुंग मंगा समाइना दुम हलकपा खोटपा दुमाइना तौबनेबको अदो तौरगसु ngसागी मौनिना मुक चा केका थोंगरगसु पुंग 10 गी तारकपसिदि ngसागी अंगांगदुगा असै कमाइ तौवी खोली गाइना लाइक तौमिनदना खोटमिना अदुदुना दुम ममादो थबक चथोए हायरगसु मपादो थबक चथोए हायरगसु ngसागी रिलेशनशिप तुदि अदुमक लैयेबा अना अदुमाइ तो हाइबदी समना हाइबदा खोगी फैमिली दा क्वालिटी टाइम स्पेंड तौबियु खोलु काइना हाइसि यामना वैल्यू लेबा मो ओइबदुना नि नत्रा अदुगा हुजिकी अखोगी अंगांग सिंगसिदा अखोइना सुम अहोंबा कयामा उदबसु नते को अदुगा फैमिली गी मरुओइना पेरेंट्स सिंगसिना मपा ममा सिना अंगांग सिंगसि अखोगी यंगसिनबा मतमदा कुपना यंगसिनबा हाइना हाइनै को सिगी मतंगसिदा अंगांग सिंगसिगी चेंजेस लाकबा मगी बिहेवियर और कैरेक्टर मगी खरा डिसिप्लिन द ओरसु खरम चेंजेस लाकबा सिंगसि करम्बा चहीगुमदगी होगल्ली अदु अखोइना सुगुमबसि कमाइना अखोइना कंट्रोल त होगनी हाइबदुमसु ताकपियो अनम्बदी मागी टीनेजर मतम से लाकपदगी अनम्बदी होगलेबा हाइदि मोइदो एक्सपोजर से हेंगलकपा ngसागी दे पीयर प्रेशर के का लेखलकपा हाइदि अफबा
friend tinaramba yai or environment haitare environment ki matung su yam illidana ko ado sina maram oiraga torpsu yaweba aduga ngasagi angang da harakanda akoina teenager hoi teenager na ngasagi yamna turning point amadi oi mon exposure samung la abanina adubu ngasagi angang oinge matam da su angang duna hekta pot leibiyo mane sana pot se leibiyo haina pura tharo maro olaga kappa angang do akoina etaning da bagi gumba leibiro angang sina haibasi bu haraga dum leibigi baduna mukoi dadi behavior nongma nongma gi sum reinforce tor halakan behavior ama shape tawgidoine ba behavior shape tawbaduna maram oira kan ngasagi teenager do exposure gi wana tabida hojiki teenager ka khalak matam dadi hena hengalak pasu dum yawe aduga khara amana mo exposure do phangak pana maram oiraga hengalak pa yawe ba ado angang se yamna hojiki aggressive hengalak pa adagi di mama da jin khumba hengalak pa khot pa laidana ko aduga ngasagi sananingamba angang se khara mana mu yam sensitive ron da pusalaganda bullying guys adum khar tawba yawe tawdaba yawe akoi manipur da su dum tawdi tawde adu khar di tawdre na khanje adu so ngasai peer pressure gumba lai ba khot tawba yaragadi tawba yaragadi even school sibok da school ka u yaraktaba school adagi di ma ngasai nungaina sanaminaramba do sananingakta ba haidi pra withdrawal lakpa do adu maina tawba su dum thengna jai ba adagi di kitang ngangu ba matam da yam kana ngang ba nataba da kitang ngangu matam hena kap pungning yamna nusigan ba dagidi pakhat pa hingalak pa sigumba dagidi even angang da di ngasagi akogi puk kumba nakhalak pa puk na ba kok chik pa khot pa smana express to bangam da bida mama puk nai gumba ta haraga gumba tawba sisu dum yawe ba haidi moida phajana express to bangam maktabani na asigumba se lei taraga di angang se haidi aikoi consult to hanningi na su mane consult tawga counseling piba musu mathau laktoni natra aduga angang singsida hojiki Monaliz su thambiri ko moida smaina moina express to bangam dabase singa saigi kanoduno oidora akhoi angang singsiga friendly ohelaga adumaina express to bangam hanbagi akhoina kanosima break to bama mathau tabra tai na haijage haidi relationship se hoi akhoi parents ta khoina haiba yaba khara ada khoi friends ta haiba yaba khara adum chawrak pagi matung ina khoi lakti lakadoine ba adubu anamba haidi kainoma thokpa matamda yamna severe oiba kainoma thok hardship example oina ado parents ta haiba ngasagi relationship to phagi baduna maram oiraga papa mama ai sumai na tawre na haiba duga ngasagi haibam leitrabagi ama friend da haraga su judge tawrakadra haraga ama angang se confusion mayam create tawraga even depression bok ta changi ba yabagi chang da leyeba ko aduna yaringe relationship se he na phan biba ainga sa haijagi bado ko haidi control se tawgadabane adu ekasu haidi mas angang masada di amna direct restricted oina control tawwe do khanganda bida o papa na mama na isamna trust tawri ko kaina adugumbagi ama phawhanba relationship se pharaga control se lakpiba control in the sense like pura yamna ka hena yengjan dabida krak laksan manata bida kabak su yengdi yengini ko adusu angang du dadi papa mama na ise yam trust tawi ko kaina sumaina phawhanba yam chume aduga hojik se mobile si aduki mati common oire ado mobile sina angang singi behavior adigi character amadi depression anxiety stress kya ama laktabana te si angang singsi pi ingai dagi hona hojiki teenage ki wadi thado na thairaga akhoigi pikliba angang dagi hona akhoigi maron thoktingai matam dagi akhoina Chatnabi amoina hojikan se yumthong kudingi yamna tawnare angang se thembada chak chaw yade na mobile se mamang da khillaga angang gi cartoon ma ullaka angang se chak kharaga pija hoba sigi disadvantages se kari oini advantage hairaga di moina angang chak mabuk thana pija hobu dum ngaire ado akhoina sum khanjabada di long run da mai se yam soom da bo mali angang gi samna hakanda health su dum ma se dum kano tawra ini natra mitta dum ma se stress laktoini eye pressure laktoini natra sigi matang sida akhoina mobile si yamna common oire mobile si aduga angang pick liba angang yamna pi ba khoigi infant haiba tarene moida bokta mobile si utlaga chaka indana akhoigi mabuk thana pijabang mi haibagi sigi wakhalon si Monaliz ki karimot phungdok ningi sida thabaki haragadi mayam parents na tawis yam komning bagi haidi yamna pra household gi thabak mayam da tok pa matam dadi
ꯊꯨꯅꯤꯡꯉꯛꯄꯒꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯗꯣ ꯃꯣꯏꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯗꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯈꯤꯕ ꯇꯧꯕꯇꯕꯨ ꯑꯉꯥꯡꯗꯗꯤ ꯌꯥꯝ ꯑꯦꯐꯦꯛ ꯇꯧꯋꯦꯕ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯕꯥꯏꯜ ꯍꯥꯏꯁꯤꯗꯕꯨꯛꯇ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯉꯥꯡꯗꯨꯅ ꯌꯦꯡꯉꯝꯗꯣꯏꯁꯦ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯣꯀꯣꯃꯦꯂꯟ ꯑꯗꯨ ꯑꯗꯥ ꯌꯦꯡꯉꯝꯗꯣꯏꯅꯦꯕ ꯃꯥꯅꯤ ꯑꯗꯣ ꯋꯥꯟ ꯋꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯦꯕ ꯋꯥꯟ ꯋꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯛꯄ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯔꯛꯀꯗꯣꯏꯅꯦꯕ ꯃꯥꯅꯤ ꯑꯗꯣ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯀꯣꯀꯣꯃꯦꯂꯟ ꯑꯗꯨ ꯑꯗꯥꯗꯨ ꯌꯦꯡꯉ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯄꯤꯔꯤꯌꯠꯁꯦ ꯑꯁꯤꯒꯤ ꯁ꯭ꯄꯤꯆꯁꯦ ꯄꯨꯔꯥ ꯗꯤꯂꯦ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯃꯔꯣꯟ ꯊꯣꯛꯄ ꯊꯦꯡꯕꯗꯣ ꯃꯔꯣꯟ ꯊꯣꯛꯄ ꯊꯦꯡꯊꯈꯤꯕꯁꯦ ꯑꯗꯨꯒ ꯄꯦꯔꯦꯟꯁ ꯈꯔ ꯑꯃꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯑꯉꯥꯡꯈꯩꯗꯗꯤ ꯈꯔ ꯃꯥꯒꯤ ꯅ꯭ꯌꯨꯔꯣ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯑꯉꯥꯡꯈꯩꯒꯤ ꯃꯤꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯑꯕ ꯑꯉꯥꯡꯗꯨꯗꯗꯤ ꯍꯦꯟꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐꯦꯛꯇꯔ ꯑꯃꯅꯤꯅ ꯁꯤꯒꯤ ꯍꯣꯏ ꯐꯣꯟ ꯍꯣꯏ ꯄꯤꯕꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯄꯤꯕꯤꯕꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯣꯏꯜ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯩ ꯍꯣꯏ ꯆꯥꯛꯅꯕꯒꯤ ꯍꯣꯏ ꯍꯣꯏ ꯐ꯭ꯌꯨꯂꯤꯡ ꯇꯧꯕꯤꯕꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯣꯏꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯕꯥꯏꯜꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯀꯥꯟꯗ ꯀꯞꯄꯁꯦ ꯃꯣꯕꯥꯏꯜ ꯄꯤꯔꯒ ꯐꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯔ ꯃꯈꯩ ꯁꯨꯝ ꯇꯥꯖꯕꯗ ꯎꯖꯕꯗꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯕꯥꯏꯜ ꯄꯥꯏꯔꯨꯕꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯄ ꯃꯣꯕꯥꯏꯜ ꯄꯥꯏꯔꯨꯕꯗꯒꯤ ꯑꯦꯡꯖꯥꯏꯇꯤ ꯂꯥꯛꯄ ꯃꯣꯕꯥꯏꯜ ꯄꯥꯏꯔꯨꯕꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯇꯤꯅꯦꯖꯀꯨꯝꯕ ꯌꯧꯔꯛꯄꯗꯗꯤ ꯃꯣꯏꯒꯤ ꯁꯨꯁꯥꯏꯗꯜꯒꯤ ꯇꯦꯟꯗꯦꯟꯁꯤꯒꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯒꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯆꯍꯤ ꯑꯅꯤꯐꯧꯗꯤ ꯌꯥꯔꯤꯉꯩ ꯐꯣꯟꯁꯦ ꯄꯤꯕꯤꯗꯕ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣ ꯀꯣꯜꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯃꯣꯏ ꯄꯦꯔꯦꯟꯁꯀꯨꯝꯕ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯂꯩꯃꯤꯟꯅꯗꯕꯗ ꯍꯣꯏ ꯍꯣꯏ ꯂꯩꯃꯤꯟꯅꯗꯕꯗꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯐꯣꯟꯁꯦ ꯌꯥꯔꯤꯉꯩ ꯄꯤꯕꯤꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯣꯃꯦꯟꯠꯇꯣ ꯁꯨꯝ ꯄꯦꯔꯦꯟꯁ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯒꯤ ꯃꯣꯃꯦꯟꯠꯇꯣ ꯑꯅꯤꯔꯛ ꯁꯨꯅ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯦꯕ ꯃꯥꯒꯤ ꯆꯍꯤ ꯑꯅꯤꯒꯤ ꯎꯠꯂꯛꯄ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯄꯤꯔꯤꯌꯠꯇꯨꯗ ꯂꯥꯛꯏꯕ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯩꯔꯝꯗꯕꯗꯒꯤ ꯆꯠꯂꯛꯄ ꯑꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯃꯥꯏꯜ ꯂꯥꯛꯂꯛꯄ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯆꯦꯔꯤꯁ ꯇꯧꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯗꯨꯒ ꯆꯍꯤ ꯑꯍꯨꯝꯗꯒꯤꯅ ꯆꯍꯤ 5 ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯐꯣꯟꯁꯦ ꯑꯦꯗꯤꯛ ꯑꯣꯏꯕ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯏꯗꯨꯀꯦꯁꯅꯦꯜ ꯄꯔꯄꯣꯁꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯃꯠꯇ ꯌꯦꯡꯉꯒꯁꯨ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯥꯏꯅ ꯄꯦꯔꯦꯟꯁꯇꯣ ꯌꯥꯎꯅ ꯌꯦꯡꯕꯤꯕ ꯁꯤ ꯇꯧꯍꯟꯖꯅꯤꯡꯉꯦꯅ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯎꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯃꯣꯏꯒꯤ ꯂꯔꯅꯤꯡ ꯑꯣꯏꯒꯗꯕ ꯑꯦꯖꯨꯀꯦꯠ ꯇꯧꯒꯗꯕꯁꯤꯡꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯎꯝ ꯌꯦꯡꯍꯜꯂꯒꯁꯨ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯈꯥꯁꯤꯗꯤ ꯑꯦꯚꯣꯏꯗ ꯇꯧꯕ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯎꯝ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤ ꯐꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝꯅꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯅꯣꯁꯨ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ADHD ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯑꯣꯇꯤꯖꯝꯒꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯗꯤ ꯁꯨꯡꯇꯥ ꯇꯥꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯅꯒ ꯇꯥꯈꯠꯂꯛꯏ ꯁꯤꯒꯤ ꯀꯦꯁ ꯋꯥꯡꯈꯠꯂꯛꯏꯁꯤ ꯀꯔꯤ ꯐꯦꯛꯇꯔꯅ ꯑꯣꯏꯕꯖꯥꯠꯅꯣ ꯁꯤꯃꯁꯨ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯁꯤꯒꯤ ꯑꯣꯇꯤꯖꯝꯁꯦ ꯑꯣꯇꯤꯖꯝ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯍꯣꯏ ꯁꯤꯁꯦ ꯅ꯭ꯌꯨꯔꯣ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯔꯣꯟꯁꯤꯗ ꯁꯥꯟꯅꯔꯛꯄ ꯂꯤꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ 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 ꯑꯗꯨꯒꯨꯝꯕ ꯑꯃꯅꯦꯕ ꯑꯗꯣ ꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯕꯁꯦ ꯃꯥ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯤꯗ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯛꯄ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯋꯥꯠꯂꯛꯄ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯝꯇꯝꯁ ꯍꯥꯏꯗꯤ ꯀꯣꯔ ꯐꯤꯆꯔꯁꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯉꯁꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯍꯥꯏꯔꯒꯅ ꯄꯨꯔꯥ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯍꯟꯖꯟꯅ ꯇꯧꯕ ꯕꯤꯍꯦꯕꯤꯌꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟ ꯑꯃꯁꯤꯗ ꯀꯥꯏꯔꯛꯄ ꯃꯇꯝꯗꯒ ꯍꯦꯛ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯄꯨ ꯊꯥꯡꯉꯝꯗꯅ ꯁꯥꯎꯒꯠꯂꯛꯄꯒꯨꯝꯕ ꯇꯧꯕ ꯑꯗꯩ ꯏꯚꯟ ꯃꯥꯒꯤ ꯁ꯭ꯄꯤꯆꯁꯦ ꯄꯨꯔꯥ ꯌꯥꯝ ꯗꯤꯂꯦꯗ ꯂꯩꯕ ꯁꯤꯒꯤ ꯀꯣꯔ ꯐꯤꯆꯔ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯀꯩꯅꯣꯗꯗꯤ ꯍꯣꯏ ꯍꯣꯏ ꯑꯣꯇꯤꯖꯝ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯗꯤꯁꯑꯣꯔꯗꯔꯗꯗꯤ ꯑꯗꯨꯒ ADHD ꯍꯥꯏꯔꯒꯅ ꯑꯃꯨꯛꯀ ꯑꯦꯇꯦꯟꯁꯟ ꯗꯤꯐꯤꯁꯤꯠ ꯍꯥꯏꯄꯔꯑꯦꯛꯇꯤꯚ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯅꯦꯕ ꯁꯤꯁꯤꯗꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯀꯟꯗꯤꯁꯟꯗ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯦꯇꯦꯟꯁꯟ ꯐꯖꯅ ꯄꯤꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯦ ꯐꯖꯅ ꯇꯧꯕ ꯉꯝꯃꯛꯇꯕ ꯏꯚꯟ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯔꯣ ꯑꯣꯔ ꯇꯥꯛꯁ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯂꯣꯏꯁꯟꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯀꯨꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯇꯤꯡ ꯇꯣꯂꯔꯦꯟꯁ ꯐꯥꯎꯗ ꯋꯥꯠꯂꯛꯄ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯤꯒꯤ ꯁꯤꯝꯇꯝꯁ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤ ꯍꯦꯟꯒꯠꯂꯛꯄꯁꯦ ꯃꯥꯁꯦ ꯀꯩꯅꯣꯗ ꯍꯥꯏꯗꯤ
neurodevelopmental na pokpadadi adumdi yauzara'ineba Hoi, hoi. aina sa haizagibado adubu ngasagi si condition sida tahanna bohonarpa matamda phone oiro ada interaction walakpa kholakpa si ma'am sina maram oiraga ngasagi hengat panedi haizage haidi yaudi yauzarabani haidi ngasagi mobile duna maram oiraga ngakta ma causes piba nateba migi ngasagi yauzaraiba potuda hena hengat hanbibado adumaina tawena haizage akhona sugumba ADHD gumba se angang sing se akhona kamaina control torga kamaina socialize ohenbadi yabage sise akhoi gi angang dugi matungina akoina magi intervention plan se tawjaibako aduda intervention plan se tawma matamda akoina tawrise parental guidance kumba piraga yumda sumaina tawbiyo angang do kaina haiba moi sing se ADHD angang se moi parents kaina di kaino khangdinge phajana khangdaba idea leitaba kharana di dum yang ngausana ba nga ona notice na dum hairaga dum level torga thambi ba ado khara sise khanghaninge mayamda su haidi sumaina angang se yam hyperactive oi khala aba angang adagidi taw habada phajana phammo habada phamma yaraktra ba attention se phajana piuba ya salaktra matamdadi haipet kamaina tawbano haina consult su dum tohonjaninge ba aduga sise akoina therapy piba matamdadi angang singsida koi anamba play therapy se pi play therapy piba matam sida magi ngasagi kari dano magi goal se haina akoina yenga matungda akoina aduda oina work tawba haitare play therapy se aduga play therapy amasung ngasagi even CBT ke kapi ba su dum yaw angang dugi matungina akoina magi keno deal tawe yam phe aduga ngasagi autism gi sisu same case oidoira ASD sidana muka kaidoge hai kanda angang singse sensory issue kai ka su dum laiba sensory issue laiba na maram oiraga sise group work oina tawe hadi psychologist adagi dinga sagi behavior modification ga tawraktana tawri sings adagi even occupational therapist naga tawdana adagi di speech therapist naga speech ka takpi dana khotpi dana tawriba mayam se si mayam se pura collaborative work ne sise hadi ama watpa ama yadaba kaina tawbado adu sise tamna haidi mukhoidadi akhoi pura 100% cure na teba asagi yauzar iba potudi yauraga dum leidorabane adubu akoina 0.1% se tamna am gradually tamna sum improvements lakpa haibadi tawbanga mamdaba pot tawbanga makpa haibanga mamdaba word haibanga makpa haidi akhoi gi sigi se sidadi eye contact kumba yamna watpa khotpa smile symptoms mayam laigreba aduda eye contact walakpana maram oirakanda hujiki even therapy piba matamda so akoina ina haizagibado individually da angang se eye contact watle angang se speech da smile tawre hai taragadi angang se eye contact ta kamaina work tawgani haba play therapy se akoina play therapy haga koina ngasai pangsa sanabado na teba motivation oiba hujiki angang da focus oiba haidi ngasagi sana na angang di sana ga learn tawe haidi na ado angang ami ki eye contact wali banga akoi counseling pi shalu ba habisidi oidraba yadraba wane aduna di kamaina work torkani haina koina play therapy se sanara kanda haidi ngasagi material mayam sina sumain toraga di play therapy sina haidi nga eye contact se work torkani haina yengba aduga even parents ta bokta yumda sumaina tawbiyo kaina guidance ka pidana adagi di speech se ngasagi in haizagi ba 2 words 3 words to tamna sum lakpa matamda di 0.1% to tamna gradually improve tawro ineba improve tawrok pado sigi 0.1% ki improvement lakpa se si se yamna khoide yam value leina I thamjage ba mani haidi mana improvement laiba haise sign of positivities lakpanina adumak yamna pharini aduga marak sida ina muk khanghan janing base habidi parenting se akhogi well to do family oi taraga su angang sing si kana to matamda akhoi khara haina basule akhogi ahan sing la sudum angang mamang da khatna ganu angang mamamda khon phajada ba season na ganu kai haiba kayam su yaw da banate ka sigi matang sida akhogi parents se husband and wife se adum at times adum hetang ngangna bagum ba yawgal liko angang mamang da su sina angang sina kyam effect we have do habdi yamna worst condition da su hekta kano
tꯧkhibda khoisu angang singse frustrated oiba khoisu uzare haibadi parents singina ngahakanda khoi khatnaba dagi khoi gi alcoholic ka oiraga khatnarubde angang singsigi kaimta khangbidaba haitare angang singi exam tawba matam angang singi attention piba matam simona tawbidaba kayama sinatta bida khoi gi angang singsigi mamangda khoina khatna chainaba or ngangkhatnaba adaga wahi phajadaba sizinaba singse angang singda kayam soi habidum ta su thambiyo ꯑꯉꯥꯡꯁꯤꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯇꯧ ꯇꯝꯅꯤꯡꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯦꯔꯦꯟꯁ ꯀꯩꯗꯨꯅꯗꯤ ꯈꯜꯂꯝꯒꯅꯤꯕ ꯑꯉꯥꯡꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯝꯃꯣꯏ ꯈꯪꯉꯝꯃꯣꯏ ꯀꯥꯏꯅꯀꯣ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯝꯃꯣꯏ ꯍꯥꯏꯖꯕ ꯋꯥꯅꯦꯕ ꯑꯉꯥꯡꯗꯨꯗꯗꯤ ꯄꯨꯔꯥ ꯃꯃꯤꯁꯦ ꯂꯣꯏꯅ ꯇꯥꯍꯧꯗꯣꯏꯅꯦꯕ ꯃꯣꯏꯅ ꯋꯥꯍꯩ ꯐꯖꯗꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯇꯝꯃꯛꯄ ꯌꯥꯎꯔꯤꯗꯨꯅꯤꯗꯅ ꯑꯉꯥꯡꯗꯤ ꯃꯤꯅꯤꯡ ꯈꯪꯄꯣꯟꯇꯦ ꯑꯗꯨ ꯇꯥꯁꯨ ꯋꯥꯍꯩ ꯐꯖꯗꯕꯁꯦ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯤꯡꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯆꯩꯅꯕ ꯋꯥꯍꯩ ꯐꯖꯗꯕ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯇꯤꯅꯦꯖꯀꯤ ꯆꯪꯉꯛꯑꯕ ꯑꯉꯥꯡꯁꯤꯡꯁꯦ ꯇꯤꯅꯦꯖ ꯆꯪꯉꯛꯄꯁꯤꯡꯁꯤꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯤ ꯂꯣꯏ ꯌꯥꯔꯦꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯤꯠꯌꯦꯡ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯇꯪꯁꯨ ꯊꯝꯕꯤꯌꯨ ꯄꯦꯔꯦꯟꯁꯁꯦ ꯍꯣꯏ ꯏꯃꯨꯡ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯈꯠꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯗꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯗꯕꯅꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯛꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯃꯥꯡꯗꯨꯗꯗꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯇꯤꯅꯦꯖꯔ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯣꯏꯒꯤ ꯏꯃꯣꯁꯟꯁꯦ ꯄꯨꯔꯥ ꯑꯞ ꯗꯥꯎꯟ ꯆꯠꯄꯤ ꯈꯣꯠꯄꯤ ꯁꯤꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯃꯇꯝꯁꯨ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯈꯟꯅ ꯆꯩꯅꯕꯁꯦ ꯀꯥ ꯍꯦꯟꯅ ꯄꯨꯔꯥ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯔꯣ ꯍꯥꯏꯕ ꯈꯣꯠꯄꯁꯦ ꯅꯠꯇꯕꯤꯗ ꯄꯨꯔꯥ ꯍꯥꯏꯗꯤ ꯈꯠꯅꯕ ꯐꯨꯅꯕ ꯆꯩꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯌꯥꯎꯔꯛꯄꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯗꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡꯗꯨꯗꯗꯤ ꯃꯥ ꯄꯨꯔꯥ ꯏꯃꯣꯁꯟꯗꯣ ꯀꯩꯅꯣꯝꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯪꯈꯤꯕ ꯑꯦꯟꯖꯥꯏꯇꯤꯗ ꯆꯪꯈꯤꯕ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯃꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯗꯣ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯕꯒꯤ ꯑꯗꯣ ꯈꯤꯇꯪ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯥꯈꯠꯄ ꯉꯥꯛꯇ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯁꯤ ꯂꯩꯕ ꯑꯗꯨꯒ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯈꯟꯅ ꯆꯩꯅꯕꯒꯤꯗꯣ ꯑꯗꯨꯝ ꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯇꯧꯕ ꯃꯇꯝꯗ ꯄꯨꯔꯥ ꯒꯨꯟꯗꯥꯏꯖꯝꯗ ꯂꯥꯛꯑꯒ ꯃꯤꯁꯦ ꯑꯗꯨꯝ ꯐꯨꯅꯔꯛꯄ ꯈꯣꯠꯄ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯆꯥꯗ ꯑꯗꯨꯝ ꯌꯥꯝꯅ ꯊꯦꯡꯅꯖꯩ ꯚꯥꯏꯂꯦꯟꯁ ꯌꯥꯝ ꯑꯣꯏꯔꯛꯄ ꯑꯉꯥꯡ ꯑꯗꯨꯝ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯑꯩꯅ ꯄꯦꯔꯦꯟꯁꯇ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯦꯁ ꯑꯉꯥꯡꯗꯣ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯪꯅ ꯁꯤ ꯇꯧꯕꯗ ꯌꯥꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯑꯣꯏꯕ ꯍꯥꯏꯕꯤꯔꯒꯁꯨ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯈꯣꯟ ꯐꯖꯗꯕ ꯁꯤꯖꯤꯟꯅꯕꯤꯕ ꯐꯨꯅ ꯆꯩꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯇꯣꯛꯄꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯉꯥꯡꯗꯗꯤ ꯌꯥꯝꯅ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯨꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯦꯕ ꯆꯨꯝꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯑꯣꯔ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯗꯀ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯃꯣꯏꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯑꯍꯣꯡꯕꯗꯤ ꯈꯔꯗꯤ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤ ꯃꯣꯏꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯃ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯕꯖꯔꯕ ꯇꯧꯕ ꯐꯪꯒꯅꯤ ꯃꯣꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯑꯉꯥꯡꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯌꯥꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡꯗꯨꯒ ꯈꯦꯠꯅꯔꯛꯄ ꯕꯤꯍꯦꯚꯤꯌꯔꯗ ꯍꯥꯏꯔꯒ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡꯗꯨꯒ ꯑꯃꯨꯛ ꯈꯦꯠꯅꯔꯛꯄ ꯑꯗꯒꯤ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟꯗꯁꯨ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯀ ꯑꯃꯨꯛ ꯌꯥꯝ ꯈꯦꯠꯅꯔꯛꯄ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯀꯖꯤꯟꯗ ꯍꯥꯏꯔꯁꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀꯖꯤꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯍꯔꯥꯎꯔꯒ ꯍꯦꯛ ꯅꯣꯛꯑꯝꯃꯒꯁꯨ ꯑꯃꯨꯛ ꯃꯥ ꯉꯁꯥꯏ ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯕ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯗꯤ ꯌꯥꯝꯅ ꯄꯨꯛ ꯅꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯏꯁꯨꯁꯦ ꯄꯨꯛ ꯅꯥꯕꯒꯤ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯈꯣꯠꯇꯕ ꯁꯣꯁꯤꯌꯦꯜ ꯋꯤꯗ꯭ꯔꯣꯋꯦꯜ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯑꯦꯒ꯭ꯔꯦꯁꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯇꯥꯏꯞꯇ ꯉꯥꯏꯍꯥꯛꯇ ꯈꯤꯇꯪ ꯍꯥꯏꯔꯕꯒ ꯌꯥꯝ ꯁꯥꯎꯒꯠꯄ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯉꯥꯡꯉꯨꯔꯒ ꯌꯥꯝ ꯇꯣꯏꯅ ꯀꯞꯄꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯐꯖꯅ ꯐꯨꯜ ꯐꯣꯀꯁ ꯄꯤꯕ ꯉꯝꯃꯛꯇꯕ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇꯁꯨ ꯍꯥꯏꯔꯒ ꯈꯤꯇꯪ ꯄꯥꯔꯒ ꯌꯥꯝꯅ ꯀꯥꯎꯒꯟꯕ ꯍꯦꯜꯂꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯒ ꯁꯥꯟꯅꯧꯁꯨ ꯍꯥꯏꯔꯒ ꯁꯥꯟꯅꯅꯤꯡꯗꯦ ꯌꯨꯝꯗꯒꯨꯝꯕ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯋꯤꯗ꯭ꯔꯣꯋꯦꯜ ꯂꯥꯛꯄꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯁꯤ ꯃꯇꯝꯁꯤꯗꯗꯤ
ꯌꯥꯔꯤꯉꯩ ꯀꯟꯁꯜ ꯇꯧꯕꯤꯍꯧꯕ ꯀꯟꯁꯜ ꯇꯧꯕ ꯃꯊꯧ ꯇꯥꯔꯦꯕꯀꯣ ꯃꯣꯏ ꯆꯦꯟꯖꯦꯁ ꯍꯦꯛ ꯎꯔꯛꯄꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯨ ꯀꯜꯍꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯗꯒꯤ ꯅꯥꯊꯩꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯀ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯖꯤꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯀꯟꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯃꯤꯟꯅꯔꯛꯄꯁꯤꯡꯁꯤꯗ ꯃꯥꯗꯤ ꯑꯗꯨ ꯂꯥꯛꯏ ꯄꯣꯖꯤꯁꯟ ꯌꯥꯎꯏ ꯅꯪꯗꯤ ꯌꯥꯎꯗꯦ ꯃꯥꯅ ꯇꯣꯄꯔ ꯑꯣꯏ ꯅꯪꯅ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯕ ꯑꯗꯣ ꯑꯉꯥꯡꯗꯁꯨ ꯏꯀꯥꯏꯍꯟꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩꯀꯣ ꯐꯦꯃꯤꯂꯤꯁꯤꯡꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯗꯨꯗ ꯑꯐꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯗꯨꯗ ꯍꯦꯛ ꯀꯝꯄꯦꯌꯔ ꯇꯧꯁꯟꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯥꯝꯅ ꯏꯃꯣꯁꯟ ꯁꯣꯛꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯄ ꯌꯥꯒꯅꯤ ꯄꯦꯔꯦꯟꯁ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯝꯄꯦꯔꯤꯖꯟꯁꯦ ꯌꯥꯝꯅ ꯁꯣꯏꯑꯦꯕ ꯍꯣꯏ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯒꯤ ꯎꯔꯛꯄ ꯃꯇꯝꯗ ꯔꯦꯡ ꯀꯌꯥ ꯂꯥꯛꯀꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯂꯣ ꯀꯩ ꯗꯤꯕꯤꯖꯟꯅꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯗꯅꯀꯣ ꯍꯪꯕꯗ ꯑꯍꯥꯟꯕꯗ ꯍꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯃꯥꯁꯦ ꯑꯉꯥꯡꯗꯨꯅ ꯌꯥꯝꯅ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯣꯏꯔꯝꯃꯣ ꯍꯥꯏꯕ ꯏꯟꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯄꯥꯛꯅ ꯀꯌꯥ ꯌꯦꯡꯕꯤꯗꯦ ꯃꯌꯥꯝꯒꯤ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯉꯁꯥꯏꯒꯤ ꯔꯦꯡ ꯀꯌꯥ ꯂꯥꯛꯀꯦ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯉꯥꯛꯇꯗ ꯆꯠꯄ ꯑꯗꯨꯒ ꯁꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯗ ꯁꯦꯜꯐ ꯁ꯭ꯇꯤꯝꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯍꯟꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯦꯟꯁꯤꯌꯁ ꯍꯦꯟꯅ ꯑꯣꯏꯈꯠꯂꯀꯥꯟꯗ ꯃꯤꯅꯗꯤ ꯇꯧꯕ ꯉꯝꯃꯒ ꯑꯩꯗꯤ ꯇꯧꯕ ꯉꯝꯗꯦꯀꯣ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯃꯒꯗꯤ ꯂꯣꯏꯅꯃꯛꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯀꯦꯄꯥꯕꯤꯂꯤꯇꯤꯁꯇꯣ ꯑꯉꯥꯡ ꯑꯃꯗꯗꯤ ꯋꯥꯠꯂꯝꯒꯅꯤꯕ ꯑꯉꯥꯡ ꯑꯃ ꯋꯥꯠꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯋꯥꯠꯄꯗꯣ ꯃꯁꯥ ꯃꯊꯟꯇꯗ ꯒꯤꯜꯇꯤ ꯐꯤꯜ ꯇꯧꯍꯜꯂꯀꯥꯟꯗ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯒ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯈꯤꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯍꯟꯕ ꯍꯥꯏꯗꯤ ꯈꯔ ꯃꯥꯒꯤ ꯑꯞ ꯇꯨ ꯃꯥꯒꯤ ꯂꯦꯚꯦꯜꯗꯨꯐꯥꯎꯗ ꯉꯝꯒꯗꯕ ꯆꯥꯡꯗꯨꯐꯥꯎꯗ ꯉꯝꯍꯟꯗꯕꯤꯗ ꯍꯥꯏꯗꯤ ꯑꯩꯗꯤ ꯀꯩꯝ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯑꯩꯗꯤ ꯄꯨꯔꯥ ꯐꯦꯂꯤꯌꯔꯅꯤꯀꯣ ꯍꯥꯏꯔꯒ ꯄꯨꯔꯥ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯇꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄꯦꯔꯦꯟꯁꯈꯩꯗ ꯁꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯦ ꯂꯦꯞꯄꯤꯕ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯅ ꯍꯣꯠꯅꯔꯤꯕ ꯃꯥꯒꯤ ꯑꯦꯐꯔꯠꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯀꯥꯟꯗ ꯍꯣꯠꯅꯍꯟꯕꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯥꯔꯛ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯃꯥꯔꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯣꯠꯄꯗ ꯉꯁꯥꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯉꯥꯏꯔꯦꯕ ꯑꯉꯥꯡꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯟꯐꯤꯗꯦꯟꯁ ꯗꯥꯎꯟ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯄꯨꯔꯥ ꯆꯤꯡꯈꯠꯂꯛꯄꯗ ꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯦꯟꯀꯔꯦꯖꯃꯦꯟꯁꯦ ꯍꯦꯟꯅ ꯄꯤꯕꯤꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯁꯣꯟꯖꯔꯤꯕ ꯑꯉꯥꯡꯗꯣ ꯑꯦꯟꯀꯔꯦꯖꯃꯦꯟꯁꯦ ꯍꯦꯟꯅ ꯄꯤꯕꯤꯕ ꯅꯪ ꯑꯗꯨ ꯂꯥꯛꯑꯝꯕꯗꯩ ꯅꯪ ꯐꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯦꯟꯒꯠꯂꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯌꯥꯝꯅ ꯄ꯭ꯔꯦꯁꯔꯥꯏꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯨ ꯑꯗꯨꯝ ꯊꯝꯃꯀꯥꯟꯗ ꯐꯖꯅ ꯂꯣꯏꯅꯕꯤꯔꯒꯗꯤ ꯑꯉꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯅ ꯃꯔꯛ ꯊꯠꯅꯀꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯥꯒꯤ ꯁ꯭ꯀꯣꯔꯤꯡꯁꯤ ꯍꯦꯛꯇ ꯍꯪꯕꯅꯤ나 ꯔꯦꯡ ꯀꯌꯥ ꯌꯥꯎꯏ ꯀꯩ ꯗꯤꯕꯤꯖꯟꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯌꯥꯎꯔꯛꯄ꯭ꯔꯥ ꯁꯦꯀꯦꯟ ꯍꯥꯏꯅ ꯍꯪꯒꯜꯂꯤꯀꯣ ꯁꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯌꯔꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯅꯗꯤ ꯃꯥꯁꯦ ꯃꯦꯊꯃꯦꯇꯤꯛꯁ ꯌꯥꯝ ꯍꯩꯅꯖꯕ ꯋꯦꯔꯦꯁ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯗꯤ ꯃꯦꯊꯃꯦꯇꯤꯛꯁꯇꯨꯅ ꯖꯁ 60-70 ꯈꯛ ꯐꯪꯉꯕ ꯋꯦꯔꯦꯁ ꯃꯥꯅ ꯀꯌꯥ ꯄꯥꯝꯖꯗꯕ ꯀꯦꯃꯤꯁꯇ꯭ꯔꯤꯒꯨꯝꯕ ꯕꯥꯏꯑꯣꯂꯣꯖꯤꯒꯨꯝꯕ ꯑꯣꯔ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯁꯕꯖꯦꯛꯀꯨꯝꯕ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯀꯨꯝꯕꯗ ꯃꯥꯅ ꯁ꯭ꯇꯥꯔ ꯃꯥꯔꯛ ꯍꯦꯛ ꯐꯪꯉꯛꯄ ꯑꯕꯞ 80ꯒ ꯐꯪꯗꯅ ꯑꯗꯣ ꯄꯦꯔꯦꯟꯁꯅꯗꯤ ꯍꯦꯛꯇ ꯑꯖꯨꯝ ꯇꯧꯔꯒ ꯃꯥꯁꯦ ꯁ꯭ꯇꯥꯔ ꯃꯥꯔꯛ ꯐꯪꯉꯦ ꯂꯦꯇꯔ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯐꯣꯀꯁ ꯇꯧꯕꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯁꯤꯅ ꯀꯔꯤꯌꯔꯗ ꯁꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯅ ꯈꯪꯖꯔꯤꯕꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯅꯥꯂꯤꯁꯅꯁꯨ ꯊꯝꯕꯤꯔꯤꯕ ꯃꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯈꯪꯕꯗꯣ ꯈꯔ ꯌꯥꯝ ꯍꯪꯉꯛꯑꯒꯗꯤ ꯈꯪꯕꯗꯣ ꯉꯥꯛꯇ ꯃꯥꯅ ꯈꯨꯝꯕꯗꯣ ꯃꯥꯔꯛꯇꯣ ꯐꯪꯗꯣꯏꯅꯦ ꯀꯝꯄꯜꯁꯔꯤ ꯑꯣꯖꯥꯅꯁꯨ ꯀꯛꯑꯔꯣꯏꯗꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯩꯖꯔꯒꯁꯨ ꯃꯥꯅ ꯍꯦꯛ ꯀꯚꯔ ꯇꯧꯍꯧꯗꯕ ꯇꯣꯄꯤꯛ ꯈꯔ ꯍꯦꯛ ꯌꯥꯎꯕꯗ ꯃꯥꯁꯦ ꯈꯨꯝꯃꯣꯏꯗꯣꯏꯅꯤ ꯃꯥꯔꯛꯇꯤ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯔꯛꯇꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯔ ꯐꯪꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯥꯎꯠ ꯑꯣꯐ 100ꯇ 99 ꯐꯪꯕ 98 ꯐꯪꯕꯁꯤꯅ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯆꯠꯄꯁꯤꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯌꯔꯗ ꯁꯣꯏꯈꯤꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁꯇꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯇꯥꯡ ꯆꯥꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯟꯗꯣ ꯈꯪꯕꯤꯌꯨ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯇꯦꯂꯦꯟꯇꯨꯃ ꯎꯕꯤꯌꯨ ꯃꯥꯅ ꯄꯥꯝꯖꯕꯗꯨꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯆꯥꯁꯤꯡꯁꯤ ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯃꯁꯥꯒꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯈꯦꯠꯅꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯐꯩ ꯑꯩ ꯏꯆꯥꯅꯨꯄꯥꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯣꯏꯗꯤ ꯀꯔꯤꯝ ꯍꯥꯏꯅꯗꯦ ꯀꯔꯤꯝ ꯇꯥꯛꯅꯗꯦ ꯅꯪ ꯅꯆꯥꯁꯤ ꯅꯣꯡ ꯂꯝ ꯍꯦꯟꯈ꯭ꯔꯦ ꯀ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯐꯁꯨ ꯐꯔꯝꯕ ꯅꯔꯖꯔꯤꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯇꯣꯞꯄꯔꯒ ꯑꯣꯏꯗꯅ ꯂꯥꯛꯑꯒ ꯁꯗꯟꯂꯤ ꯆꯦꯟꯖ ꯇꯧꯔꯒ ꯃꯥꯁꯦ ꯏꯚꯟ 11-12 ꯀꯁꯦ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ
ꯌꯥꯎꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯐꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯈꯟꯕꯗ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯎꯕꯗꯒꯤ ꯁꯣꯏꯕ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯂꯔꯠ ꯑꯣꯏꯔꯒ ꯐꯒꯠꯂꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯗꯟꯂꯤ ꯀꯟꯇ꯭ꯔꯥꯁ ꯆꯠꯂꯛꯄ ꯁꯗꯟꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯤꯛ ꯆꯦꯟꯖꯦꯁ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃꯗꯤ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯊꯦꯡꯅꯖꯩꯕꯀꯣ ꯍꯥꯏꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯐꯥꯎꯗ ꯌꯥꯝꯅ ꯐꯩꯅ ꯂꯩꯈꯤꯕ ꯑꯉꯥꯡꯁꯦ ꯉꯁꯥꯏꯒꯤ ꯁꯗꯟ ꯆꯦꯟꯖ ꯑꯃ ꯂꯥꯛꯄ ꯑꯗꯒꯤ ꯑꯗꯨꯝ ꯁꯣꯏꯗꯈꯤꯕ ꯃꯥꯒꯤ ꯏꯚꯟ ꯀꯦꯔꯤꯌꯔꯗꯐꯥꯎꯗ ꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯇꯣꯞꯄ ꯑꯃꯅ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯁꯤꯃ ꯍꯥꯏꯗꯤ ꯃꯣꯏ ꯄꯦꯔꯦꯟꯁꯈꯩꯅ ꯌꯥꯝꯅ ꯑꯦꯐꯔꯠ ꯊꯥꯗꯕꯗꯒꯤ ꯄꯥꯅꯤꯡꯈꯠꯂꯛꯑꯒ ꯐꯈꯤꯕ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯒꯤ ꯂꯥꯞꯊꯣꯔꯛꯄ ꯁ꯭ꯇꯦꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯎꯠꯂꯛꯅꯤꯡꯕꯒꯤ ꯃꯇꯝ ꯍꯦꯟꯅ ꯃꯥ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯩꯗ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯏꯕꯤꯔꯒ ꯌꯥꯝ ꯀꯦꯌꯔ ꯂꯧꯕꯁꯤꯅ ꯐꯖꯅ ꯍꯧꯋꯦ ꯑꯗꯨꯒ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯅ ꯊꯥꯗꯣꯛꯄꯁꯤꯅ ꯍꯣꯏ ꯈꯔ ꯃꯈꯩꯗꯤ ꯍꯧꯋꯦ ꯑꯗꯨꯏꯁꯨ ꯌꯥꯝ ꯐꯖꯅ ꯍꯧꯈꯤꯗꯕꯁꯨ ꯑꯗꯨꯝ ꯄꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯀꯦꯌꯔꯁꯦ ꯍꯦꯟꯅ ꯂꯧꯕꯤꯒꯗꯕ ꯍꯥꯏꯗꯤ ꯐꯩꯌꯦꯅ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ ꯍꯦꯟꯅ ꯐꯍꯟꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯕꯤꯕ ꯉꯁꯥꯏꯒꯤ ꯐꯖꯅ ꯍꯥꯏꯕꯤꯕ ꯈꯣꯠꯄꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦꯅ ꯌꯦꯡꯁꯤꯟꯕꯤꯕ ꯆꯥꯎꯔꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯀꯨꯞꯅ ꯃꯉꯣꯟꯗ ꯄꯨꯔꯥ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠꯅ ꯐꯠꯇꯕ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯐꯠꯇꯕ ꯑꯉꯥꯡ ꯍꯥꯏꯕꯒꯤ ꯑꯩ ꯂꯦꯚꯦꯜꯁꯤ ꯇꯧꯖꯔꯣꯏꯒꯦꯕ ꯉꯁꯥꯏꯒꯤ ꯈꯔ ꯃꯥꯒꯤ ꯁꯣꯏꯊꯔꯛꯄ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯌꯥꯝꯅ ꯉꯁꯥꯏꯒꯤ IQ ꯌꯥꯝ ꯋꯥꯡꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯌꯥꯎꯕꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯈꯤꯕꯗꯣꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯌꯥꯝꯅ ꯁꯨꯡꯄꯤ ꯄꯤꯕꯤꯗꯕ ꯑꯉꯥꯡꯗꯣꯗꯤ ꯃꯥꯅ ꯐꯒꯠꯂꯛꯏꯕ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗꯪ ꯂꯩꯔꯒ ꯑꯗꯨꯝ ꯍꯟꯊꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯟꯅꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯑꯃꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯑꯦꯚꯔꯦꯖꯇ ꯂꯩꯖ ꯇꯥꯔꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯌꯥꯝ ꯄꯤꯁꯟꯕ ꯍꯦꯟꯃꯟꯕꯒꯤ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯑꯦꯐꯔꯠ ꯄꯤꯍꯟꯕꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯑꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄ ꯑꯉꯥꯡꯅ ꯁꯗꯟꯂꯤ ꯃꯉꯣꯟꯗ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯑꯁꯣꯏꯕ ꯂꯥꯛꯄꯁꯤꯗ ꯄꯦꯔꯦꯟꯁꯤꯡꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯌꯥꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌా ꯑꯃ ꯇꯧꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯃꯛꯁꯨ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯔꯦꯟꯁ ꯈꯔꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡ ꯆꯩꯁꯟꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯀꯩꯅꯣ ꯇꯧꯔꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯃꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯏꯀꯥꯏꯔꯦ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯀꯌా ꯑꯃ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕꯗꯨꯅ ꯑꯉꯥꯡꯗ ꯆꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯔꯒ ꯀꯃꯥꯏꯅ ꯃꯥꯁꯦ ꯔꯦꯃꯤꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯀꯟꯁꯜ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯥꯁꯦ ꯀꯟꯁꯣꯜ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯕꯤꯌꯨ ꯑꯉꯥꯡꯗꯨꯅ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯀꯦꯁꯁꯦ ꯌꯥꯝ ꯁꯤꯚꯤꯌꯔ ꯑꯣꯏꯈꯠꯂꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯗꯨ ꯃꯣꯏ ꯄꯦꯔꯦꯟꯁꯀꯤ ꯇ꯭ꯔꯁꯁꯦ ꯊꯨꯒꯥꯏꯅꯤꯡꯕ ꯑꯉꯥꯡ ꯑꯝꯇ ꯂꯩꯇꯦꯕ ꯂꯣꯏꯅꯃꯛ ꯃꯄꯥꯒꯤ ꯃꯃꯥꯒꯤ ꯄꯨꯔꯥ ꯕꯦꯁ ꯗꯣꯇꯔ ꯑꯗꯒꯤꯗꯤ ꯃꯣꯏ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯍꯟꯅꯤꯡꯕ ꯉꯥꯛꯇꯅ ꯑꯅꯝꯕ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯈꯟꯖꯕꯁꯦ ꯑꯩꯅ ꯁꯤ ꯂꯥꯛꯑꯗꯤ ꯕꯕꯥ ꯃꯃꯥꯗꯣ ꯌꯥꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯤꯁꯦ ꯁꯤ ꯀꯩꯝꯇ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯝꯄꯦꯔꯤꯖꯟ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯒꯤ ꯀꯣꯛꯇ ꯑꯗꯨꯝ ꯆꯨꯁꯟꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯤꯒꯤ ꯔꯦꯡꯁꯦ ꯁꯤ ꯇꯧꯔꯒꯗꯤ ꯄꯄꯥ ꯃꯃꯥꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯌꯥꯝ ꯄ꯭ꯔꯥꯎꯗꯂꯤ ꯐꯤꯜ ꯇꯧꯗꯣꯏꯅꯤꯀꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯅ ꯉꯝꯃꯛꯇꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯉꯥꯡꯁꯦ ꯊꯥꯏꯅꯗꯤ ꯄꯨꯔꯥ ꯔꯦꯡꯁꯦ ꯄꯨꯔꯥ 1 ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯂꯥꯛꯄꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯁꯗꯟ ꯆꯦꯟꯖ ꯑꯃꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯑꯗꯣ ꯏꯚꯟꯉꯁꯥꯏꯒꯤ ꯔꯦꯡ 1 ꯂꯥꯛꯑꯝꯕꯗꯣ ꯔꯦꯡ 2ꯗ ꯍꯥꯏꯊꯔꯛꯄꯗꯨꯐꯥꯎꯗ ꯃꯥꯏ ꯄꯦꯔꯦꯟꯁꯁꯤꯅ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯆꯩꯁꯟꯕꯤꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯩꯁꯟꯕꯤꯕꯗꯒꯤ ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯤꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦ ꯍꯥꯏꯔꯒ ꯄꯥꯗ꯭ꯔꯕ ꯑꯗꯨ ꯇꯧꯔꯕ ꯑꯗꯥ ꯇꯧꯔꯕ ꯑꯉꯥꯡꯗ ꯍꯦꯟꯅ ꯑꯦꯟꯁꯤꯌꯁ ꯑꯣꯏꯈꯠꯂꯀꯥꯟꯗ ꯌꯥꯝꯅ ꯁꯣꯏꯖꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯐꯔꯠꯁꯦ ꯑꯉꯥꯡꯗꯣ ꯑꯦꯐꯔꯠ ꯄꯤꯔꯤꯉꯩꯗꯨꯗ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯨꯔꯥ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯑꯃ ꯄꯤꯕꯤꯕ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠꯁꯦ ꯐꯖꯅ ꯄꯤꯕꯤꯔꯒꯗꯤ
ngamni kedoboi ngamoidoino kaina haibiba Hoi, hoi. adagidi ngasi kamai torokpa khotpa nang ngasi na kyam parage kholage kaina haidi akhoi laik pari ne haraga table da ngaktang adum angang dudang thadokpidaba nakanda changbiraga gumba kamai torage nang kai pai kai chaningi oba hairasu nang ising glass anta bok thakningbra kaida sitang haibi matamna papa mama se aingonda support tawri ko kaina khanbase yamna sigumba sam khalhanjaningba haidi khanlagadi angang dugi kokta aingonda trust tawri ko ai hotnagi ko haibagi magi pandam amaga loinan angang se honarakani connect toroga lebi ba hai tare natra aduga sigi marak sida amuko su parents sing gi haiba tare ko parents sing si makhal yami aphaba kaya ama aduga phabadu dagi moina kaino ma hek wari se hek liba mingonda mai masung manaba sing da ai chadi aduni ai chadi aduni ai chadi aduni me ama haijaning ba parents kya amasu lei aduga losaning ba kaya amasu lei ko sigi matang da parents sing sina ai gi icha se si oire ai gi icha se sumain tawi ai chadi pung nipan larik pai ai chadi pung tara larik pai kaina sumaina haibase sigi akoi society da sigi kanabase kari lege aduga sigi wakhalon sidagi mangtharak ba haibidi amana haidinga saigi nusinana loinarambadasu asmai macha se thagat khare he mai wari se la agadi taning dre kaina ga moina so moi se avoid tobirak pa yawi ko si matang sida akoi society sida akoi gi angang gi damakta ai icha gi damakta ai gi horak liba ai gi kano sing sida moina mayam da wari libase sigi opinion se kari oin thamini am kanabra kanadabra amadi si akoina tawo phabra phatabra haidumsu khara opinion thambi hujiki akhoi migi chinje men bangamde hoi hoi mane migi chinje men bangamde dune haidi ngasai ngakjaning mami dudi adom ngang dorabane ngasai point se example oin pira kan tara phangbadu dagi madi hekta 20 phange na haraga hena haijan basu dum yaw exaggeration yaudene aduga aduna maram oira kanda atopa magi atop matari bamidugi machaba sudadi yam effect tawe ba haidi prasar majiki beta do aduna haidi madi du tahore nang da kai pari ba mi pazari ne ba magi ngambagi level angang se haidi amaduna pungni pan pare haigra banena mi di pungni pan pai nang na kai dobagi paba ngamdrino kaina chang angang duna magi ngamba level du da pazari ba khara do changi ba do aduna tabida prama magi parents da pura pressure pisalaga pungni pan pa nang su adu to ada to kaina adumakni hoi sorry se asi taw salakpa na maram orakan angang se hena pressurize tawrakan academic se pura soidarak pa sem yawe ba ado yaninge ekoina parents sing se haidi atopa migi haibirak pa ma'am se na comment jalaga thamba haidi tabidaba haidi tadrabani taragasu sida targa sida chatkiba da yeta lausalaga ore thadoki ngasagi migi machaga igi chaga manade ko difference am like ko haise dum akoigi mind da dum si thambi ba haidi aigi ichaga migi machaga manadabani na migi macha du mind taw haibase kaisu yaroido pone si accept tawbigadabane ba aduna aigi ichasu aina effort thadaraga aina support pira kanda ngasagi mana ngamiba level do adudadi mase matik chahange ko mase adugi level dudadi mase pra mahial hange ko kaina hanbiba mane ya machum bani habidi even angang sing sige coaching thaba matam da su khara magina cycle la thinbi khara mana moped ta thinbi khara mana car da thinbi khara mana akhoi gi keno ga su moigi yumda leiba akhoi gi helper sing la thinba kyam yawda banate si akhoi family sing na isa na gyan taraga ai gi limits to the lairaga ai gi capacity du da akhona chatpadu na phai habani natra aduga si angang sing si akhona kana to matam da su yamna kai hai tare yamna ke thokna thambadagi angang sing sigi naw chawgidana society da mogi exposures lakpa matamda mi se moina kaino oina uraktaba gumba yarakpa haidi overconfident orakpa aduga akhogi namjhallabaga thamuba angang sing sina amu tholakpa matamda moida confident yawdaba sigi matang side akhona kamaina solution sing se purakpa yagane angang yam thina hujiki matam da hire sine hujik ti chatnariba train jingji loina yawhan ba angang sina tholakpa matam da di pura mi se moalok da bi even ahan da bok ta koi se singal funing da gaina haiba se yawri ne ado aduga sigumba angang se yaringe haidi parents ke ni soina haijaning ba se moida train sida loina mak hekta pura pisan ba di hoi ekhoi khangne ba moi se sigi level si bokte moi loi pi bangam me ba moi apam haidi for example loin hara kada phone ma toiro adagi di hoji angang ga isi anam bala ipad adu da loina sigi sida nga ta chatlaga laira bane ba ado khara
ꯈꯔꯗꯤ ꯍꯥꯏꯗꯤ ꯂꯤꯃꯤꯠꯇ ꯈꯔꯗꯤ ꯊꯝꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯁꯤꯐꯧꯇꯗꯤ ꯁꯤ ꯇꯧꯍꯟꯒꯦꯀꯣ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯂꯣꯏꯅꯃꯛꯁꯦ ꯄꯦꯔꯦꯟꯁ ꯀꯩꯁꯦ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯐꯥꯏ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯗꯤ ꯄꯨꯔꯥ ꯃꯣꯏ ꯑꯄꯥꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯐꯪꯉ ꯂꯥꯛꯄꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯕꯤꯍꯦꯕꯤꯌꯔꯗ ꯑꯃ ꯑꯣꯏꯔꯦ ꯁꯦꯞ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯦꯜ ꯑꯦꯗꯥꯞꯇꯤভ ꯕꯤꯍꯦꯕꯤꯌꯔꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯉꯛꯇꯕ ꯃꯇꯝꯗꯗꯤ ꯄꯨꯔꯥ ꯃꯁꯥꯁꯦ ꯅꯦꯅ ꯇꯥꯈꯠꯂꯛꯇꯕꯤ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤꯁꯦ ꯐꯥꯛꯅ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯀꯩꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯔꯦ ꯄꯤꯔ ꯆꯠꯂꯒꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯗ ꯐꯔꯛ ꯇꯥꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯒꯤ ꯈꯪꯕꯤꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯩꯁꯥꯒꯤ ꯚꯦલ્ꯌꯨꯁꯤꯁꯨ ꯑꯗꯨꯝ ꯈꯪꯍꯟꯕꯤꯕ ꯁꯤꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤꯗꯤ ꯌꯥꯏ ꯑꯣꯔ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯨꯗꯛꯇ ꯍꯦꯛ ꯂꯩꯗꯕ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯕꯨꯛ ꯂꯩꯕꯤꯌꯨꯕꯨ ꯍꯥꯏꯔꯣ ꯄꯦꯟ ꯗꯔꯀꯥꯔ ꯇꯥꯔꯦꯕꯨ ꯑꯗꯨꯗꯤ ꯂꯩꯕ ꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯟꯅꯦꯁꯦꯁꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯗꯔꯀꯥꯔ ꯇꯥꯗꯕ ꯑꯗꯨꯗꯗꯤ ꯈꯔ ꯕꯦꯛ ꯆꯠꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯈꯔꯗꯅ ꯑꯃꯨꯛꯀ ꯑꯉꯥꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯔꯥ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯕ ꯉꯝꯃꯛꯇꯕ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯀꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯄ ꯑꯉꯥꯡꯁꯦ ꯑꯗꯨ ꯌꯥꯝ ꯑꯣꯚꯔ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯑꯣꯏꯕ ꯑꯉꯥꯡꯗꯅ ꯑꯅꯝꯕꯗꯤ ꯊꯦꯡꯅꯩꯑꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯉꯁꯥꯏ ꯁꯤ ꯁꯣꯛꯈꯤꯅꯤ ꯑꯣꯔ ꯁꯤ ꯇꯧꯈꯤꯅꯤ ꯇꯨꯅꯤꯕꯨ ꯍꯥꯏꯔꯣ ꯅꯥꯅꯤꯕꯨ ꯍꯥꯏꯔോ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯌꯥꯝꯅ ꯊꯦꯡꯅꯖꯩꯕ ꯍꯥꯏꯗꯤ ꯅꯪ ꯁꯤ ꯆꯥꯁꯜꯂꯒꯗꯤ ꯅꯥꯅꯤ ꯀꯥꯏꯅ ꯄꯤꯖꯗꯕꯤ ꯈꯣꯠꯇꯕꯤ ꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗ ꯉꯁꯥꯏꯒꯤ ꯂꯥꯡꯅꯤꯡꯉꯛꯄ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯛꯄ ꯀꯥꯟꯗ ꯈꯔ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯛꯑꯀꯥꯟꯗ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯎꯋꯦ ꯉꯁꯥꯏ ꯑꯣꯚꯔ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯨꯛꯀ ꯃꯌꯥꯝꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯤꯗ꯭ꯔꯣꯋꯜ ꯂꯥꯛꯇꯅ ꯃꯌꯥꯝ ꯄꯨꯟꯕꯗꯒꯤ ꯑꯥꯏꯁꯣꯂꯦꯁꯟꯒ ꯇꯧꯔꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯀꯁꯦ ꯗꯥꯎꯟ ꯆꯠꯂꯛꯄ ꯃꯁꯥ ꯃꯊꯟꯇꯅ ꯑꯩꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯀꯣ ꯀꯥꯏꯅꯒ ꯈꯜꯂꯒ ꯑꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯥꯅꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯁꯨ ꯍꯥꯏꯅꯩꯗꯅ ꯌꯥꯝꯅ ꯀꯦꯅ ꯅꯥꯎꯌꯧꯔꯛꯄꯁꯤꯡꯁꯦ ꯀꯦꯃꯟꯗꯅ ꯀꯦꯕꯥꯛ ꯊꯣꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯦꯛꯁꯄꯣꯖꯔ ꯐꯪꯉꯀꯥꯟꯗ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯨꯏꯅ ꯃꯌꯨꯝꯗ ꯄꯨꯟꯁꯤꯜꯂ ꯊꯝꯃꯨꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯇꯠꯂꯒ ꯅꯥꯟꯊꯣꯛ ꯆꯦꯟꯈꯤꯕꯅꯤꯒ ꯍꯥꯏꯅꯕ ꯀꯌా ꯑꯃ ꯁꯤ ꯄꯥꯎꯔꯧꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯚ꯭ꯔꯤ ꯄꯦꯔꯦꯟꯁꯤꯡꯁꯦ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯃꯥꯁꯤꯡꯁꯤꯗ ꯍꯦꯟꯅ ꯃꯆꯥꯁꯤꯡꯁꯤꯅ ꯗꯤꯃꯥꯟꯁꯤ ꯃꯃꯥꯁꯤꯡꯗꯅ ꯍꯦꯟꯅ ꯄ꯭ꯔꯦꯁꯔꯁꯤ ꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯃꯃꯥꯁꯤꯡꯁꯤꯅꯁꯨ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯍꯦꯟꯅꯁꯨ ꯍꯣꯠꯅꯩ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦ ꯀ ꯍꯥꯏꯔꯒ ꯍꯦꯛ ꯀꯛꯊꯠꯂꯝꯕ ꯑꯗ ꯃꯃꯥꯅꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯧꯕꯤꯔꯝꯕꯒꯨꯝꯕ ꯑꯗꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯁꯥꯎꯗꯅꯕꯅꯤ ꯀꯥꯏꯅ ꯐꯥꯊꯅꯕꯅꯤ ꯀꯥꯏꯅꯒ ꯑꯍꯦꯟꯕ ꯁꯔꯚꯤꯁ ꯄꯤꯁꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯍꯦꯛ ꯄꯤꯁꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯈꯪꯗꯅ ꯃꯆꯥꯗꯣ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯃꯆꯥꯗꯨꯅ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯧꯔꯛꯄꯁꯤꯡꯗꯁꯨ ꯂꯩꯗꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯀꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯄ꯭ꯔꯣꯐꯥꯏꯜ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯙꯝꯀꯥ ꯇꯧꯔꯒ ꯄꯤꯔꯛꯀꯅꯤ ꯀ ꯍꯥꯏꯒꯨꯝꯕ ꯕꯕꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯞꯁꯟꯅꯔ ꯂꯣꯏꯔꯦ ꯀ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯅꯤ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯩꯅ ꯗꯤꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇꯪꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯃꯥꯁꯤꯡꯁꯤꯗꯤ ꯍꯦꯛꯇ ꯉꯝꯗꯦ ꯃꯄꯥꯗꯒꯤꯗꯤ ꯃꯃꯥꯁꯤꯡꯅ ꯍꯦꯟꯅ ꯉꯝꯗꯦ ꯃꯆꯥꯁꯤꯡꯁꯤꯅ ꯀꯟꯅ ꯅꯩꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯃꯆꯥ ꯈꯔꯅꯁꯨ ꯃꯃꯥꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯃꯥꯁꯦ ꯑꯣꯕꯦ ꯇꯧꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯀꯣ ꯃꯃꯥꯁꯦ ꯐꯖꯅ ꯍꯦꯛ ꯍꯥꯏꯕꯤꯗꯕꯒꯨꯝꯕ ꯄꯩꯁꯥ ꯐꯖꯅ ꯄꯤꯔꯒꯅ ꯏꯃꯥ ꯅꯨꯡꯁꯤ ꯍꯥꯏꯖꯟꯕ ꯑꯗꯨꯒ ꯄꯩꯁా ꯍꯦꯛ ꯄꯤꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯥꯃꯨꯛ ꯐꯠꯇꯕ ꯂꯩꯇꯕꯅꯤ ꯀꯥꯏ ꯍꯥꯏꯕꯤꯕꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯄꯦꯔꯦꯟꯁꯀꯤ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯃꯆꯥꯕꯨꯗꯤ ꯀꯃꯥꯏꯅꯗꯤ ꯅꯨꯡꯁꯤꯔꯒꯁꯨ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯦꯡꯅꯔꯛꯄꯗꯣ ꯃꯣꯅꯥꯂꯤꯁꯇ ꯊꯦꯡꯅꯔꯛꯄꯗꯣ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯄꯦꯔꯦꯟꯁ ꯑꯅꯤꯁꯦ ꯑꯅꯤꯃꯛ ꯌꯥꯝꯅ ꯄꯨꯔꯥ ꯁꯇ꯭ꯔꯤꯛ ꯑꯣꯏꯁꯟꯕꯁꯦ ꯁꯤꯗꯤ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯅꯤꯁꯤꯗ ꯑꯃꯅ ꯈꯔ ꯑꯃꯨꯛ ꯇꯥꯕꯤꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛꯀ ꯈꯔ ꯕꯥꯎꯟꯗꯔꯤ ꯊꯝꯕ ꯎꯍꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯔꯣꯜꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯕꯕꯥꯅ ꯌꯥꯔꯛꯀꯅꯤ ꯑꯣꯔ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯑꯃ ꯑꯀꯤꯕ ꯑꯃꯗꯤ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦꯕ ꯈꯔ ꯃꯥꯏ ꯕꯥꯎꯟꯗꯔꯤ ꯈꯔꯁꯦ ꯑꯗꯨꯒ ꯃꯃꯥꯗꯗꯤ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯒꯦꯀꯣ ꯍꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯦꯔꯦꯟꯁꯁꯤꯅ ꯍꯥꯏꯗꯤ ꯂꯣꯠꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ
ꯐꯖꯅ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯄꯄꯥꯒ ꯃꯃꯥꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯒꯦꯞꯁꯦ ꯌꯥꯝ ꯎꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯑꯗꯨꯝ ꯌꯥꯝ ꯂꯧꯋꯤ ꯍꯣꯏ ꯑꯗꯣ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯁꯨ ꯑꯉꯥꯡꯗꯣ ꯈꯪꯍꯜꯂꯣꯏꯗꯕ ꯍꯥꯏꯗꯤ ꯎꯍꯟꯕꯤꯔꯣꯏꯗꯕ ꯍꯥꯏꯗꯤ ꯄꯄꯥꯅ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯀꯥꯏꯅ ꯁꯥꯏꯅ ꯈꯔ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯀꯟꯁꯣꯜ ꯇꯧꯕꯤꯔꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯁ ꯑꯦꯟ ꯄꯨꯜ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯦꯠ ꯑꯋꯦ ꯌꯥꯔꯗꯤ ꯌꯥꯏ ꯌꯥꯗ꯭ꯔꯒ ꯌꯥꯗꯦ ꯑꯗꯣ ꯂꯝ ꯍꯦꯜꯂꯤ ꯐꯨꯒꯅꯤ ꯍꯥꯏꯕ ꯑꯃ ꯍꯦꯛꯇ ꯇꯧꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯥ ꯁꯨꯔꯁꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦꯕ ꯄꯩꯁꯥ ꯄꯤꯔꯒꯅ ꯍꯦꯛ ꯅꯨꯡꯁꯤꯕ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯗꯣ ꯌꯥꯅꯤ ꯈꯪꯕꯒꯤꯁꯨ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯣꯟꯅ ꯅꯥꯀꯟꯗꯒꯤ ꯁꯥꯏꯅ ꯄꯤꯈꯤꯕꯒꯤ ꯃꯃꯥꯒꯤ ꯍꯦꯕꯤꯠꯇꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯗꯣ ꯁꯝꯋꯦꯌꯔ ꯃꯥꯒꯤ ꯃꯦꯜ ꯑꯦꯗꯥꯞꯇꯤቭ ꯕꯤꯍꯦꯚꯤꯌꯔ ꯑꯃꯗꯤ ꯀ꯭रिꯌꯦꯠ ꯇꯧꯔꯤꯅꯦꯕ ꯌꯥꯔꯤꯉꯩ ꯑꯉꯥꯡꯗ ꯃꯦꯜ ꯑꯦꯗꯥꯞꯇꯤቭ ꯕꯤꯍꯦꯚꯤꯌꯔꯁꯦ ꯑꯩꯈꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏ ꯅꯨꯡꯁꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯅꯨꯡꯁꯤꯔ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯣꯠꯅ ꯑꯃ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯈꯪꯕꯤꯕ ꯑꯗꯒꯤ ꯄꯦꯔꯦꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯝ ꯍꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯒꯜꯂꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕꯁꯤꯅ ꯐꯒꯠꯄ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯉꯩ ꯄꯤꯖꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯆꯥꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯐꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯦꯔꯦꯟꯁꯤꯡꯁꯦ ꯑꯅꯝꯕ ꯁꯨꯝ ꯍꯥꯏꯗꯤ ꯈꯔ ꯑꯃꯗꯤ ꯇꯧꯋꯤꯀꯣ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯚꯦꯂ꯭ꯌꯨꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯍꯟꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯇꯤꯐꯤꯟꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯁꯦ ꯅꯪꯗ꯭ꯔꯦꯅ ꯄꯩꯁꯥ ꯄꯤꯔꯒ ꯀꯦꯟꯇꯤꯟꯗꯒꯤ ꯑꯗꯨ ꯆꯥꯔꯨꯔꯣ ꯑꯗꯥ ꯆꯥꯔꯨꯔꯣ ꯑꯗꯨ ꯇꯧꯕꯤꯗꯕ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯑꯩ ꯏꯆꯥꯁꯤꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯔꯒ ꯄꯨꯔꯥ ꯃꯇꯝ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯒ ꯃꯇꯝꯁꯦ ꯈꯥꯏꯗꯣꯛꯄꯤꯔꯒ ꯐꯖꯅ ꯑꯣꯏꯅ ꯍꯦꯜꯗꯤ ꯐꯨꯗꯁꯦ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯥꯕꯒꯤꯕꯨꯗꯤ ꯑꯦꯛꯁꯄꯔꯇꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯑꯉꯥꯡꯗ ꯑꯗꯨꯗ ꯄꯤꯖꯕꯤꯕ ꯑꯗ ꯏꯚꯟ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯀꯩꯀꯩ ꯆꯥꯔꯒ ꯀꯩꯀꯩ ꯐꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕꯁꯤꯡꯗꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯟꯅꯔ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯈꯥꯏꯕꯤꯗꯣꯏꯅꯤ ꯑꯗꯩꯗ ꯃꯣꯏ ꯃꯁꯥꯗ ꯐꯒꯗꯕꯗꯨꯃ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯦꯅꯔꯖꯤꯁꯤ ꯆꯂꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯦꯅꯔꯖꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯤ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣꯗꯁꯨ ꯅꯠꯇꯕꯤꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯣ ꯑꯁꯇꯤꯝ ꯑꯣꯏꯕ ꯇꯤꯃꯤꯠ ꯑꯣꯏꯕ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯄꯤꯕ ꯌꯥꯅꯤ ꯁꯤꯒꯤꯁꯦ ꯗꯥ ꯁꯨꯔꯁ ꯍꯥꯏꯗꯤ ꯃꯤ ꯈꯦꯠꯅꯔꯛꯄꯅꯤꯅ ꯄꯔꯁꯅꯦꯂꯤꯇꯤꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦꯕ ꯍꯥꯏꯗꯤ ꯈꯔ ꯑꯃꯅ ꯑꯃꯨꯛꯀ ꯏꯟꯇ꯭ꯔꯣꯕꯔꯠ ꯄꯨꯔꯥ ꯑꯦꯛꯁꯇ꯭ꯔꯤꯝ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯑꯦꯛꯁꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕ ꯌꯥꯝ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯕ ꯉꯝꯕ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯃꯊꯧꯗꯣ ꯊꯣꯛꯂꯛꯑꯀꯥꯟꯗꯗ ꯉꯥꯡꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀ꯭ꯂꯥꯁꯇꯗꯤ ꯃꯥꯁꯦ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯔꯝꯗꯥꯏꯗꯅꯦ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯐꯖꯅ ꯑꯗꯨꯝ ꯄꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯄꯔꯁꯅꯦꯂꯤꯇꯤꯁꯦ ꯀꯔꯝꯕ ꯄꯔꯁꯅꯦꯂꯤꯇꯤꯅꯣꯁꯦ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯄꯦꯔꯦꯟꯁꯅ ꯂꯣꯏꯅꯔꯛꯏꯕꯅꯤꯅ ꯈꯪꯗꯣꯏꯅꯦꯕ ꯍꯦꯟꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯏꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯈꯪꯍꯧꯗꯕꯤꯗ ꯃꯥꯁꯦ ꯆꯦꯟꯖ ꯂꯥꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁ꯭ꯀꯨꯜꯗꯒꯤ ꯃꯥꯁꯦ ꯆꯦꯟꯖ ꯂꯥꯛꯑꯀꯥꯟꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯄꯨꯔꯥ ꯍꯥꯏꯗꯤ ꯍꯔꯥꯎ ꯂꯩꯔꯝꯕ ꯏꯆꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯝꯕꯁꯦ ꯀꯩꯗꯧꯔꯒꯦ ꯃꯥꯁꯦ ꯉꯥꯡꯉꯛꯇ꯭ꯔꯤꯁে ꯀꯥꯏꯅ ꯁꯤꯁꯨ ꯌꯦꯡꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯦꯜꯐ ꯁ꯭ꯇꯤꯝ ꯗꯥꯎꯟ ꯆꯠꯄ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯃꯥꯁꯦ ꯄꯨꯁ ꯇꯧꯕꯤꯕ ꯄꯨꯁ ꯇꯧꯕꯤꯕ ꯏꯟ ꯗ ꯁꯦꯟꯁ ꯂꯥꯏꯛ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯕ ꯅꯠꯇꯕ ꯍꯦꯟꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯏꯚꯟ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔꯒꯁꯨ ꯐꯖꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯤꯕ ꯍꯥꯏꯗꯤ ꯑꯩ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤꯁꯨ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯕꯤꯔꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯊꯥꯏꯅꯁꯨ ꯇꯧꯔꯛꯏꯗꯅꯀꯣ ꯇꯦꯛꯁ ꯕꯨꯛꯀꯁꯦ ꯄꯥꯍꯜꯂꯒ ꯑꯃꯃꯝ ꯇꯦꯛꯁ ꯕꯨꯛꯀꯁꯦ ꯄꯥꯍꯟꯕꯤꯒꯁꯨ ꯇꯧꯋꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯏꯟ ꯑꯣꯐ ꯕꯨꯁ ꯇꯧꯅꯕꯅꯦꯕ ꯑꯩꯈꯣꯏ ꯁꯦꯜꯐ ꯁ꯭ꯇꯤꯝꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯉꯝꯕꯁꯦ ꯑꯗꯨꯅ ꯇꯞꯅ ꯁ꯭ꯀꯨꯜ ꯔꯣꯝꯗꯒꯤꯁꯨ ꯇꯧꯔꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯑꯗꯒꯤꯗꯤ ꯌꯨꯝꯗꯒꯤꯅ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯦꯡꯍꯟꯖꯅꯤꯡꯉꯤ
ꯍꯣꯏ ꯍꯣꯏ ꯌꯥꯝ ꯆꯨꯝꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯈꯔ ꯑꯃ ꯂꯩꯀꯣ ꯃꯌꯨꯝꯗꯅ ꯄꯦꯔꯦꯟꯁꯀꯤ ꯃꯃꯥꯡꯗꯅ ꯑꯦꯛ ꯑꯃ ꯇꯧꯕ ꯃꯄꯥꯟ ꯊꯣꯛꯑꯒꯅ ꯑꯦꯛ ꯑꯃ ꯇꯧꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯥꯝ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯌꯥꯝꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯒꯟꯕ ꯑꯗꯨꯒ ꯈꯔ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯀꯦꯔꯦꯛꯇꯔ ꯈꯔ ꯆꯂꯥꯏꯕ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒꯅ ꯍꯦꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄ꯭ꯔꯣꯐꯥꯏꯜ ꯇꯧꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯣ ꯃꯤꯅ ꯍꯥꯏꯕꯗ ꯄꯦꯔꯦꯟꯁꯅꯗꯤ ꯊꯥꯖꯒꯟꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯏꯆꯥꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯒꯥꯔꯦꯟꯇꯤꯒ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯃꯆꯥꯅꯤꯅ ꯃꯣꯏꯁꯨ ꯈꯪꯖꯔꯤꯕꯅꯤ ꯕꯠ ꯃꯆꯥꯁꯤꯡꯁꯤꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯄꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗꯅ ꯃꯥꯅ ꯔꯣꯜ ꯑꯃ ꯁꯥꯟꯅꯕ ꯌꯨꯝꯗ ꯂꯥꯛꯑꯒꯅ ꯔꯣꯜ ꯑꯃ ꯁꯥꯟꯅꯕ ꯁꯨꯝꯕꯁꯦ ꯌꯥꯝꯅ ꯄꯤꯕ ꯑꯉꯥꯡ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯉꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯈꯔ ꯊꯦꯡꯅꯖꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯆꯦꯛꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯕꯤꯌꯨ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯑꯉꯥꯡꯗ ꯉꯁꯥꯏꯒꯤ ꯐꯤꯌꯔ ꯄꯤꯕꯤꯗꯕꯁꯦ ꯍꯥꯏꯗꯤ ꯐꯤꯌꯔ ꯄꯤꯕꯤꯗꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅꯤ ꯑꯩꯅ ꯕꯕꯥ ꯃꯃꯥꯕꯨ ꯑꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯤꯁꯨ ꯀꯤꯗꯣꯏꯅꯤ ꯀꯤꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯤꯖꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯑꯃ ꯀꯤꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯊꯝꯕꯗꯣ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯁꯦ ꯌꯥꯝꯅ ꯃꯣꯏꯗ ꯑꯦꯛꯁꯇ꯭रीम ꯐꯤꯌꯔ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯖꯅꯤꯡꯉꯦꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯄꯨꯔꯥ ꯐꯖꯅ ꯂꯩꯔꯒꯗꯤ ꯐꯖꯅ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯁꯤꯁꯦ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯂꯣꯠꯅꯤꯡꯉꯛꯄ ꯄꯦꯔꯦꯟꯁꯇꯒꯤ ꯂꯣꯠꯅꯤꯡꯉꯛꯄꯕꯨ ꯍꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯔꯣꯜ ꯑꯃ ꯂꯩꯔꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗꯅ ꯍꯦꯛ ꯁꯥꯗꯨ ꯁꯥꯕ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒꯅ ꯍꯦꯛ ꯄꯨꯔꯥ ꯖꯨꯠ ꯑꯃ ꯍꯦꯛ ꯇꯧꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯄꯦꯔꯦꯟꯁꯈꯩꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯌꯣ ꯑꯗꯒꯤꯗꯤ ꯊꯥꯏꯅ ꯊꯝꯃꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯊꯝꯕꯤꯌꯣꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄꯗ ꯕꯥꯎꯟꯗꯔꯤ ꯊꯝꯃꯛꯄꯗ ꯍꯥꯏꯕꯗ ꯏꯟꯕ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯗꯕ ꯐꯔꯦ ꯍꯥꯏꯅ ꯂꯩꯔꯤꯒ ꯑꯗꯨꯝ ꯐꯈꯤꯗꯣꯏ ꯅꯠꯇꯦꯕ ꯐꯔꯤꯕ ꯑꯉꯥꯡꯗꯣ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗꯒꯤ ꯐꯖꯅ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯕ ꯍꯥꯏꯗꯤ ꯃꯃꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯃꯤ ꯑꯣꯏꯅ ꯌꯦꯡꯕꯤꯔꯒ ꯀꯩꯗ ꯀꯩ ꯌꯥꯏ ꯀꯩꯗ ꯀꯩ ꯁꯣꯏꯔꯤ ꯈꯣꯠꯂꯤꯅ ꯌꯦꯡꯕꯤꯕ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯐꯥꯎꯇꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯒ ꯉꯁꯥꯏꯒꯤ ꯃꯣꯅꯥꯂꯤꯁꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯦꯇꯦꯆꯃꯦꯟꯠ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯌꯥꯅꯤꯡꯗꯕꯁꯦ ꯅꯨꯡꯁꯤꯕ ꯃꯤꯗꯨꯅ ꯌꯥꯅꯤꯡꯗꯕꯁꯦ ꯀꯌꯥ ꯇꯧꯒꯟꯗꯦ ꯅꯠꯇ꯭ꯔꯥ ꯀꯌꯥ ꯇꯧꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯁꯨ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯣꯅꯥꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯣꯅꯥꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯉꯥꯡ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯥꯎꯌꯣꯛ ꯅꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯅꯤꯌꯣꯝ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯈꯔ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁ ꯈꯔ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯁꯨꯝ ꯑꯩꯈꯣꯏ ꯁꯝꯂꯞꯄ ꯑꯃ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯑꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯨ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜꯗ ꯍꯥꯟꯅ ꯌꯦꯡꯉꯁꯦꯕꯀꯣ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯒ꯭ꯂꯦꯛꯐꯨꯜꯁꯤꯃꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯔꯅꯨꯀꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯄꯔꯃꯤꯁꯤꯞ ꯑꯣꯏꯅ ꯄꯨꯔꯥ ꯌꯥꯝꯅ ꯍꯦꯛꯇ ꯀꯟꯇ꯭ꯔꯣꯜꯁꯨ ꯂꯩꯇꯦ ꯂꯨꯅꯁꯨ ꯇꯧꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯅꯁꯨ ꯇꯧꯕꯤꯒꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯨ ꯊꯝꯒꯗꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨꯒ ꯅꯣꯡꯃ ꯊꯣꯛꯏꯕ ꯅꯣꯡꯃꯒꯤ ꯑꯉꯥꯡꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯪꯕꯤꯕ ꯑꯗꯒꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯉꯥꯡꯁꯤꯅ ꯄꯥꯝꯃꯤꯕ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇꯣ ꯍꯥꯏꯗꯤ ꯂꯥꯏꯛ ꯑꯉꯥꯡꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯕꯥꯏꯛꯀꯤ ꯋꯥꯔꯤ ꯂꯤꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯕꯤꯕ ꯑꯗ ꯏꯚꯟ ꯃꯥꯒꯤ ꯉꯁꯥꯏ ꯀꯥꯔꯇꯨꯟ ꯀꯦꯔꯦꯛꯇꯔꯒꯤ ꯍꯥꯏꯔꯁꯨ ꯀꯥꯔꯇꯨꯟ ꯀꯦꯔꯦꯛꯇꯔꯗꯣ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗ ꯉꯁꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯉꯁꯤꯁꯦ ꯒꯨꯗ ꯗꯦ ꯑꯣꯏꯕ꯭ꯔꯥ ꯕꯦꯗ ꯗꯦ ꯑꯣꯏꯕ꯭ꯔꯥ ꯀꯥꯏꯅ ꯃꯥꯒꯤ ꯏꯃꯣꯁꯟꯁꯤꯐꯧꯇ ꯂꯦꯚꯦꯜ ꯇꯧꯕ ꯉꯝꯍꯟꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤꯗꯤ ꯗꯦꯁꯤꯐꯧꯇ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯣ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅோ ꯀꯥꯏꯅ ꯍꯪꯕ ꯌꯥꯔꯤꯉꯩ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯄꯨꯔꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯁꯦ ꯃꯄꯥꯟꯗꯒ ꯄꯨꯊꯣꯛꯄꯤꯗꯅ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯀꯝꯄꯦꯔꯤꯖꯟꯁꯤꯃ ꯁꯨꯡꯇꯧ ꯇꯧꯕꯤꯗꯕ ꯀꯝꯄꯦꯔꯤꯖꯟꯁꯦ ꯇꯧꯔꯒꯗꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯐꯥꯛꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯏꯚꯟ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 12 ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏꯅꯦ 10 ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯅ ꯃꯣꯏꯅ ꯆꯠꯅꯅꯤꯡꯉꯤꯕ ꯂꯥꯏꯟꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯅꯅꯤꯡꯉꯤꯕ ꯂꯥꯏꯟꯁꯦ ꯀꯩꯅꯣ ꯀꯥꯏꯅꯁꯨ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯆꯥꯗꯤ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯣꯏꯅꯤꯕꯨ ꯍꯥꯏꯔꯣ ꯑꯃꯕꯨ ꯍꯥꯏꯔꯣ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯄꯥꯝꯕꯗꯣ ꯄꯦꯔꯦꯟꯁꯅ ꯂꯣꯏꯅꯃꯛ ꯑꯆꯧ ꯑꯁꯥꯡ ꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯝꯇꯗꯤ ꯂꯩꯇꯦꯀꯣ ꯇꯧꯕꯇꯕꯨ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕ ꯍꯥꯏꯔꯤꯁꯦ ꯀꯩꯝꯇ ꯅꯠꯇꯦꯕ
hujiki ma angang duna hengwai bokta ma guilty feel tawdaba aina pami ba agi thabak se aina manung dagi patient ama yauna tawri ba thabak se harau ba dune ba hengwai bok aduna maram warga mental health su phadone ba aina sung tawning da ba thaba ma ai nungti gi thabak sum chat kene ai aduna maram warga ai pra workload su hengalakani ai harau ba ba se sunglai lei roi dune ba duka angang sing se haidi pamba mogi adjustment se khudak da pibi da ba habadi necessary oi ba dudi pibi ga da ba ne ba aduna tabida haidi train si da ekta fit tawna ba hotna ba da angang se haidi train da budi loin fit tawning ak to ne ba magi pressure ma'am na peer pressure ke kalai bisna adu erga su angang se adu do mana sum parents da sum pira kadi angang se maladaptive behavior se lak to ne ba aduna kaino ma mana phangak da matam da di angang se behavior se pura down chakhiba or na traga na violent oi khalak pa aggressive nature da hena chakhiba sum tawai ba aduna yaringe parent kai sina ko haidi maladaptive behavior se ma create tawbida ba si thamjage माने हजिक पेरेंट्स सिसु यामना दरकार लई हाइबदी मोइसु रोल से मोइन हेना चाउरिनी अंगांग सिंगसे फहनबा कांदा हाइबदी मयामना बदी हाइरिबा हायमाय महि चारा कांदिदी असनंग नचादो महि चाराबने नोइ मपामा ओइबा मराइबक फरे हाइबी दोनी नत्रा ममा मपागी एफर्ट अदुक्कि मतिक चंगी हाइबनी नत्रा अखोइगी समना हाइबदा अखोइगी मिकुप नाहुम कांगदना अंगांग सिंगसे येंगसनबिबदो मथौक ताइ हाइबनी नत्रा माने प्राइसलेस नि अदुगा सिगी मतंगदा अमुकसु अइना लाक्सनिंगबसे सोशल मीडिया से हजिक याम थिना फेमस ओइरे को सोशल मीडिया से अदुक्कि मतिक मयामनसु यामना पामनबा यामना एडिक्टेड सु ओइबा यामना ट्रेंडिंग सु ओइबा कयामा थोइ सिगे मतंगदा सोशल मीडिया सिना अंगांग सिंगसिदा करम मोंगदा इंपैक्ट पीबगे हाइबदी अफबसु याउरी फतबसु याउरी को सिगे मतंगसे अंगांग सिंगसे सोशल मीडिया से कोन अवॉइड होनमना फबरा नत्रगा सोशल मीडिया से मो यूज तो होनमना फबरा हाइबदुमसु कमेंट्स खथंबियो सोशल मीडिया से आइने सुम खंजब गाना अदु याम कना नेसेसरी ओइबरनी हाइदी होय सोशल मीडिया के प्लेटफॉर्म से हुजिकी अखोगी एजुकेशनल पर्पस की याम फाइएबको अदुबु अतोप्पा लंबी ददी अमु अदुना मरम ओरगा नेगेटिव इंपैक्ट सु लैबा हाइदी reels kumba dum angang jagoi sa haidi even agi family sing or natraga su surrounding da du khara thengna jare ba ko haidi angang se hekta like le so sida hoi kaigumba magi parents na magi social media account ke account na haijar ge ba ko ada account sida man handle toraga leiraga di mu phare ba aduna tabi anga se dum scroll toraga dum jagoi dum sa dana khotana leiraga magi career gi matang sida khara sondarak pa dum koi thengna jai ba ko aduna magi phone da so hene addict oi gi ba adagi di self esteem je down chat pa so dum thengna haidi comparison lak pa simadi hai aidi hai te koi teenager na nam badi tawgale se simadi phajai aidi phajade ba se le ai my dress phajai gi dress phajade ana dum adagi di mama sa da lai ba se hena masada pelak ta bagumba adagi even my mita har ga so ai gi mai si tawi adu tawi ba adu danga ta chakhi ba so dum thengna jai impact se yam lai da mane nga sai samna habda mamang da su Monaliz na pan gi ba akoi gi bully taw bagi se sigi matang se so angang sing da unnecessarily kai shuna tab da bully macha ma tar pu de mana stress se pukhat khidana ayo gi ba kya ma yaw da na te na tra adu ne akoi na social media se nga sai gi hai ri ba educational purpose su da nga ta sin ba du na phai ha ba se na tra adu ga akoi na marak thana muka su aina laksaning ba question se social media se su active oi baga loine na angang sing sige exposures pi matamda mayam ma tawri am thina akoi gi yamna kai haitar healthy oi ba competition samna habda debate competition quiz competition akoi gi even syllabus ki competitions ke yama ka moi gi talent me ama han to na be damakta aduga akoi se hojik se amu khara chatna bi haira kadra angang sing gi pageant yausal lakpa angang sing gi pageant yausal lakpa sing angang sing se hoi exposures pi budi yamna phai ka aduga angang sing se pageant yaw matamda di akoi na sum uzabada pageant yauru baduga akhoi angang singduda positive ki mogi aspect siga negative ki impact siga negative ki impact na khare he na akhoi na sum tajabada mayam da sum keno tawbuni si angang sing sigi akhoi na psychology da sigi pageant ki impact pi basi kamaina akhoi gi motham bidingi Monaliz ke sigi se khara manadi mase expose to zari ni id phari ni angang se magi self confidence se boost up tawri ni kholi ni hairam ba yai ba ado agi point of view da agi point of view da di si se id angang sing si da sigi lambi se id kaino to hon janing di maram di sigum ba si di amuk hayengwai magi like shu si da phajana kaino tawra matam da
ꯁꯦꯝꯕ ꯌꯥꯏꯕ ꯑꯗꯨꯒ most importantly ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯗ ꯍꯥꯏꯗꯤ ꯊꯣꯛꯄ ꯈꯛꯇꯪ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯐꯦꯁꯟꯅꯔ ꯑꯗꯨꯗ ꯌꯥꯝꯅ ꯊꯣꯛꯄ ꯌꯥꯝ ꯂꯩꯔꯦ even dress ꯇꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯃꯌꯥꯝ high class ꯇꯧꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤ mature ꯑꯣꯏꯔꯕ peasant-ꯁꯤꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯁꯦꯠꯍꯟꯗꯣꯏꯅꯤ ꯃꯣꯏꯁꯦ ꯑꯉꯥꯡꯒꯤ peasant ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯂꯩꯖꯕ ꯑꯩꯈꯣꯏ baby shoot ꯀꯥꯏꯗꯣ ꯆꯠꯅꯗ꯭ꯔꯦ ꯁꯩꯁꯥ ꯑꯦꯛꯗꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯈꯤꯇꯪꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗ negative impact ꯈꯤꯇꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯃꯤꯠꯌꯦꯡ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯆꯨꯝꯅ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯑꯗꯨꯝ ꯀꯦꯞꯁꯟꯗ ꯑꯁ ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯗ ꯌꯥꯝ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯑꯗꯨꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯖꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯗꯁꯨ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯁꯟꯒꯤꯗ ꯃꯥꯁꯦ ꯊꯣꯛꯆꯔꯤꯅꯤꯀꯣ ꯃꯥ ꯑꯦꯛꯁꯄꯣꯖ ꯇꯧꯖꯔꯤꯅꯤ ꯂꯩꯖꯔꯤꯅꯤ ꯑꯗꯨꯒ ꯃꯣꯏ ꯄꯦꯔꯦꯟꯁ ꯀꯩꯅꯁꯨ ꯈꯜꯂꯝꯗꯣꯏꯅꯦ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯦ ꯕꯨꯁꯑꯞ ꯇꯧꯖꯔꯤꯅꯦꯅ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯗꯨꯅ ꯑꯣꯏꯔꯒ ꯃꯔꯝꯗꯨꯅ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯏꯟꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯣꯃꯥꯇꯥꯏꯁ ꯇꯧꯈꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯛꯑꯒ ꯉꯥꯡꯕ ꯉꯝꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯥꯗꯤ ꯍꯌꯦꯡꯋꯥꯏꯐꯥꯎꯗ ꯑꯁ ꯑꯩ ꯉꯥꯡꯕ ꯉꯝꯈꯤꯗꯕꯗꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯈꯤꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯥꯡꯕ ꯉꯝꯍꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯏꯀꯥꯏꯕ ꯀꯩꯀꯥ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯃꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯗꯧꯕ ꯑꯣꯏꯗꯕꯅꯤꯅ ꯃꯣꯏꯗ ꯃꯦꯆꯤꯌꯣꯔ ꯑꯣꯏꯗꯕꯅꯤꯅ ꯃꯣꯏꯅ ꯊꯣꯛꯎꯔꯒꯁꯨ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯅꯪꯗꯤ ꯊꯣꯛꯑꯒ ꯇꯥꯗꯦꯍꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯗꯗꯤ ꯑꯗꯨꯝ ꯑꯦꯐꯦꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯕ ꯀꯣꯝꯄꯤꯇꯤꯁꯟꯁ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯨꯃ ꯄꯦꯔꯦꯟꯁꯅ ꯈꯪꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯂꯦꯚꯦꯜ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯇꯣꯛꯄꯤꯕ ꯃꯥꯅꯤ ꯍꯥꯏꯗꯤ ꯕ꯭ꯌꯨꯇꯤ ꯍꯥꯏꯔꯒ ꯃꯣꯏꯗ ꯐꯖꯕ ꯈꯛꯇꯪ ꯈꯜꯂꯒ ꯂꯩꯈꯤꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯕ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯅꯥꯂꯤꯁꯅ ꯊꯦꯡꯅꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯀꯌꯥ ꯑꯃ ꯇꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯗꯀꯥꯁꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯐꯔꯕ ꯑꯦꯗꯚꯥꯏꯁ ꯑꯃ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔꯇꯪꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯊꯦꯡꯅꯖꯔꯛꯄ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯗꯦꯟ ꯄꯦꯔꯦꯟꯁꯇꯨꯗꯁꯨ ꯇꯧꯍꯟꯖꯅꯤꯡꯕꯁꯤꯡꯗꯣ ꯃꯣꯅꯥꯂꯤꯁꯀꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯄꯦꯔꯦꯟꯁ ꯀꯩꯗ ꯁꯖꯦꯁ ꯇꯧꯅꯤꯡꯕꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯉꯁꯥꯏꯗꯒꯤꯁꯨ ꯍꯥꯏꯖꯔꯒ ꯂꯥꯛꯏꯗꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯖꯅ ꯁꯦꯝꯒꯠꯄꯤꯕ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯂꯩꯔꯕꯅꯤꯅ ꯐꯖꯅ ꯑꯉꯥꯡꯗꯨꯗ ꯐꯖꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯅꯤꯡꯉꯅꯤꯕ ꯇꯥꯅꯤꯡꯉꯅꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯗꯨꯞ ꯗꯥꯞ ꯇꯧꯔꯒ ꯂꯥꯛꯏꯕꯗꯨꯅꯗꯤ ꯁꯨꯡꯇꯥ ꯇꯥꯅꯤꯡꯉꯔꯣꯏꯕ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯅ ꯁꯦꯝꯕꯤꯒꯠꯄꯤꯕ ꯑꯉꯥꯡꯒ ꯂꯩꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯅꯌꯥꯝꯅ ꯆꯤꯜꯂꯒꯁꯨ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯗꯤ ꯄꯤꯕꯤꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯣꯏ ꯂꯣꯏ ꯆꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯦ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯈꯩꯗꯨꯗ ꯃꯥꯒꯤ ꯇꯥꯏꯝ ꯈꯔ ꯄꯤꯕꯤꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯗ ꯁꯣꯏꯗꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯇꯧꯍꯟꯖꯅꯤꯡꯗꯕ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯩꯖꯅꯤꯡꯕꯁꯦ ꯇ꯭ꯔꯦꯟꯁꯤꯗ ꯐꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯁꯤꯅꯦ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨ ꯍꯣꯠꯅꯕꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯦꯟꯁꯤꯌꯁ ꯑꯣꯏꯈꯠꯂꯒ ꯄꯨꯔꯥ ꯂꯝꯕꯤꯁꯦ ꯐꯥꯛ ꯆꯠꯈꯤꯕ ꯌꯥꯝꯅ ꯊꯦꯡꯅꯖꯩꯕꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯒꯤꯗꯤ ꯄꯄꯥ ꯃꯃꯥꯒꯤ ꯇ꯭ꯔꯁꯁꯦ ꯑꯔꯟ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯁꯁꯦ ꯑꯔꯟ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯝꯄꯦꯔꯤꯖꯟꯒꯤ ꯋꯥ ꯅꯠꯆꯗꯦꯀꯣ ꯍꯥꯏꯗꯤ ꯀꯝꯄꯦꯔꯤꯖꯟꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯁꯇꯣ ꯑꯔꯟ ꯇꯧꯔꯕꯅꯤꯅ ꯄꯄꯥ ꯃꯃꯥꯒꯤꯅ ꯃꯥ ꯊꯥꯖꯔꯤꯅꯦ ꯔꯦꯁꯄꯦꯛ ꯇꯧꯔꯤꯅꯦ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯣꯏꯅ ꯀꯣ ꯃꯥ ꯍꯥꯏꯗꯤ ꯍꯦꯟꯅ ꯄ꯭ꯔꯥꯎꯠ ꯑꯣꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯊꯧ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯄꯣꯝ ꯇꯣꯛꯁ ꯍꯥꯏꯅ ꯊꯝꯖꯔꯤꯕꯁꯤ ꯃꯌꯥꯝꯗ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯑꯍꯦꯟꯕ ꯑꯋꯦꯔꯅꯦꯁ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯏꯄꯣꯝ ꯇꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯣꯅꯥꯂꯤꯁꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯇꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯅꯥꯂꯤꯁꯄꯨ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯀꯟ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯗꯔꯀꯥꯔꯖꯒꯦ Thank you very much Monaliz aduga Monaliz makha tabadasu mayamgi seba ahenba tawraga akhoi Manipur society se yamna healthy oibada achoba mateng pangbirau haibsima thamjage ngasigi oinadi akhoi gi Epom media na mayamgi damakta puthokchariba Epom talks matam ase loisalaknabena mayamdagi aroibo oina comments amadi suggestions kaya ama thabirau aduga mayamna pamba topic kaya amasu akhoi mayam khangminabada hena kanagadaba hena akhoi da fruitful oigadaba topic kaya ama akhoi gi personalities kaya ama mayam suggest tobirau comments ki khuthangda amadi
ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯇꯣꯛꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯇꯣꯛꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ